ꯆꯦꯔꯤ ꯊꯤꯕꯒꯤ ꯃꯤꯅꯗꯤ ꯈꯔ ꯅꯛꯅꯔꯦ ꯑꯣ ꯑꯩ ꯊꯣꯔꯗꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯑꯩ ꯁꯨꯃꯥꯏꯅ ꯂꯩꯁꯤꯟꯈꯤꯕꯩꯅꯦꯕ ꯌꯥꯔꯦꯀꯣ ꯑꯗꯨꯗꯤ ꯊꯟꯗꯔꯗꯤ ꯌꯥꯕꯅꯤ ꯅꯪ ꯅꯃꯤꯠ ꯉꯥꯡꯃꯟꯕꯒꯤꯅꯦ ꯑꯩ ꯃꯤꯠ ꯊꯥꯗ ꯇꯨ ꯅꯠꯇ꯭ꯔꯗꯤ ꯀꯩꯅꯣ ꯇꯧꯋꯤ ꯅꯪꯅ ꯏꯕꯥꯅꯤ ꯆꯤꯟꯁꯦ ꯃꯌꯥꯝ ꯂꯥꯏꯐꯁꯦ ꯈꯔ ꯌꯦꯡꯕꯤꯔꯛꯑꯣꯅꯦꯍꯦ ꯑꯩꯈꯣꯏ ꯈꯔꯁꯨ ꯊꯦꯡꯉꯦ ꯅꯪꯒꯤꯅꯤ ꯈꯜꯂꯤꯕ ꯃꯤꯁꯨ ꯀꯅꯥꯝꯇ ꯂꯩꯇ꯭ꯔꯦ ꯊꯦꯡꯕ ꯃꯥꯜꯂꯦ ꯉꯁꯥꯏꯋꯥꯏꯗꯤ ꯂꯥꯏꯚ ꯊꯥꯔꯛꯑꯣ ꯂꯥꯏꯚ ꯊꯥꯔꯣꯏꯗ꯭ꯔꯣ ꯌꯥꯝ ꯇꯧꯔꯝꯕꯅꯦ ꯑꯗꯨ ꯃꯤꯒꯤꯁꯨ ꯀꯥꯏ ꯆꯠꯂꯝꯅꯣ ꯈꯪꯗꯦ ꯑꯗꯨ ꯃꯤꯒꯩꯗꯨꯅꯦ ꯅꯨꯡꯉꯥꯏ ꯈꯧꯔꯥꯡꯅ ꯉꯥꯏꯖꯩ ꯑꯝꯇ ꯌꯦꯡꯉꯨꯅꯦ ꯑꯗꯨꯗꯤ ꯔꯥꯀꯦꯁ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯆꯥꯔꯦ ꯍꯥꯏ ꯃꯌꯥꯝ ꯑꯩꯈꯣꯏ ꯆꯥꯛ ꯆꯥꯔꯦ ꯀꯅꯥꯅꯣꯝꯁꯨ ꯌꯧꯁꯤꯜꯂꯛꯏ ꯍꯥꯏ ꯔꯣꯁꯟ ꯍꯜꯂꯣ ꯀꯩꯅꯣꯅꯦ ꯑꯩꯉꯣꯟꯗ ꯍꯥꯟꯅ ꯌꯧꯔꯛꯏꯁꯤꯕꯨ ꯀꯃꯦꯟꯁꯤꯕꯨ ꯃꯌꯥꯝ ꯑꯩꯈꯣꯏ ꯄꯥꯏ ꯍꯦꯂꯤꯀꯣꯞꯇꯔ ꯇꯣꯡꯕꯗꯨꯏ ꯈꯔ ꯅꯣꯛꯕꯅꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ I am new your subscriber welcome welcome my new subscriber guys Nancy Kuman Nancy Kuman ꯑꯩꯈꯣꯏꯒꯤ ꯑꯅꯧꯕ subscriber ꯃꯁꯛ ꯈꯪꯖꯜꯂꯨ ꯀꯥꯏꯌꯣ ꯅꯠꯇꯦ ꯀꯩ ꯂꯩꯒꯦ ꯀꯩ ꯂꯩꯒꯦ ꯂꯥꯏꯚꯅꯦ ꯂꯥꯏꯚ ꯊꯥꯕ ꯂꯩꯌꯦ ꯂꯥꯏꯚ ꯊꯥꯕꯒꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯊꯔꯣꯏ ꯊꯣꯡꯕ ꯁꯤꯁꯣꯏꯒꯤ ꯆꯥꯔꯦ ꯂꯥꯏꯚꯁꯦ ꯌꯦꯡꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯀꯩ ꯂꯝꯗꯒꯤꯅꯣ ꯍꯌꯦꯜ ꯂꯨꯆꯤꯋꯥꯗꯩꯅꯦ ꯄꯤꯆꯤꯉꯥꯟꯕ ꯇꯞ ꯇꯥꯏꯅ ꯀꯦꯔꯒ ꯀꯦꯔꯤꯅꯤ ꯀꯩꯅꯣ ꯐꯖꯅꯕ ꯀꯦꯕꯅꯦ ꯌꯥꯝ ꯌꯦꯡꯕ ꯅꯪꯗꯤ ꯈꯔ ꯀꯜꯂꯛꯑꯝꯅꯤ ꯐꯖꯅꯕꯒꯤ ꯀꯦꯕꯅꯦꯀꯣ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯣ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯀꯦꯗ꯭ꯔꯗꯤ ꯐꯖꯗꯦ ꯅꯣꯏ ꯑꯍꯨꯝ ꯀꯣꯏꯅꯕ ꯅꯨꯄꯥ ꯂꯩꯅꯔꯕꯣ ꯀꯩꯅꯣ ꯑꯗꯨ ꯍꯥꯟꯅ ꯍꯦꯛꯇ ꯍꯪꯉꯤꯗꯣ ꯀꯣꯏꯅꯕ ꯅꯨꯄꯥ ꯀꯤꯌꯦ ꯀꯤꯔꯗꯤ ꯊꯥꯡ ꯑꯃ ꯅꯅꯥꯛꯇ ꯊꯝꯕꯤꯌꯣ ꯑꯗꯨꯒ ꯌꯦꯡꯉꯣ ꯆꯥꯛ ꯆꯥꯔꯕ ꯀꯥꯎꯕ ꯑꯃ ꯌꯥꯎꯔꯤ ꯆꯥꯛ ꯆꯥꯕ ꯀꯥꯎꯕ ꯑꯃ ꯌꯥꯎꯔꯤ ꯀꯥꯎꯕꯤꯒꯅꯨ ꯆꯥꯛ ꯆꯥꯕ ꯀꯥꯎꯔꯗꯤ ꯀꯅꯥꯅ ꯆꯥꯛ ꯆꯥꯕ ꯀꯥꯎꯔꯤꯁꯦ ꯆꯥꯛ ꯆꯥꯕ ꯀꯥꯎꯔꯗꯤꯅꯦ ꯑꯗꯨꯝ ꯆꯔꯥ ꯍꯦꯟ ꯇꯥꯕꯅꯦ ꯎꯄꯥꯏ ꯂꯩꯇꯦ ꯀꯝꯄ꯭ꯂꯦꯟ ꯑꯩꯈꯣꯏ ꯂꯧꯗꯦꯀꯣ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯞ ꯅꯪꯅ ꯏꯅꯥꯛꯇ ꯂꯦꯞ ꯃꯌꯥꯝ ꯈꯔ ꯍꯥꯏꯊꯔꯛꯑꯒ ꯍꯌꯦꯜ ꯎꯆꯤꯋꯥ ꯍꯥꯏꯅ ꯂꯩꯕ ꯑꯃ ꯃꯐꯝ ꯑꯃꯗꯅꯦ ꯎꯆꯤꯋꯥ ꯀꯥꯏꯗꯒꯤꯅꯣ ꯎꯆꯤꯋꯥ ꯍꯌꯦꯜ ꯑꯗꯣ ꯎꯆꯤꯋꯥ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗ꯭ꯔꯦ ꯅꯣꯏ ꯑꯍꯨꯝ ꯂꯨꯍꯣꯡꯈꯤꯔꯣꯏꯗ꯭ꯔꯣ ꯂꯨꯍꯣꯡꯈꯤꯔꯣꯏꯌꯦ ꯂꯨꯍꯣꯡꯕꯩ ꯋꯥꯐꯝꯁꯤꯃ ꯂꯥꯞꯅ ꯊꯝꯈ꯭ꯔꯦ ꯃꯇꯝ ꯈꯔ ꯚꯤꯗꯤꯑꯣ ꯇꯧꯈꯤꯒꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯣꯔ ꯑꯣꯈꯥꯏꯒꯤ ꯅꯝ ꯌꯥꯗꯕ ꯏꯃꯨꯡ ꯑꯃ ꯊꯦꯡꯅꯔꯀꯥꯟꯗ ꯑꯣꯏꯅ ꯍꯣꯡꯉꯅꯤ ꯑꯗꯨꯕꯨꯗꯤ ꯍꯣꯡꯉꯔꯣꯏ ꯅꯪꯅ ꯇꯥꯟꯊꯣꯔꯛꯀꯅꯤ ꯍꯥꯏꯕ ꯆꯥꯛ ꯆꯥꯅꯔꯕꯣ ꯃꯌꯥꯝꯁꯤꯕꯣ ꯀꯃꯥꯏꯅ ꯂꯩꯅꯔꯤꯒꯦ ꯆꯥꯛ ꯇꯣꯛꯂꯛꯄ ꯌꯥꯎꯔꯕ ꯃꯤꯁꯤꯡ ꯑꯃꯗꯤ ꯆꯥꯗ꯭ꯔꯤꯕꯁꯤꯡ ꯑꯃꯗꯤ ꯚꯤꯗꯤꯑꯣ ꯌꯦꯡꯉꯤꯕꯁꯤꯡ ꯑꯃꯗꯤ ꯄꯨꯝꯅꯃꯛ ꯌꯥꯔꯦ ꯁꯤꯗ ꯁꯝꯃꯦ ꯆꯥꯔꯦ ꯀꯩ ꯏꯟꯖꯥꯡ ꯆꯥꯅꯔꯒꯦ ꯋꯥꯡꯂꯦꯟ ꯁꯅꯥ ꯅꯆꯤꯟ ꯅꯅꯥꯎꯔꯣ ꯏꯆꯤꯟ ꯏꯅꯥꯎ ꯅꯠꯇꯤꯌꯦ ꯑꯩ ꯏꯆꯤꯟ ꯏꯅꯥꯎꯅꯦ ꯈꯟꯕꯤꯔꯁꯨ ꯀꯩꯁꯨ ꯀꯥꯏꯗ꯭ꯔꯦ ꯃꯔꯝꯗꯤ ꯅꯣꯏꯅ ꯑꯗꯨꯝ ꯂꯩꯔꯕꯅꯤꯅ ꯒꯨꯝꯕꯅꯦ ꯆꯥꯏ ꯑꯍꯥꯎꯕ ꯆꯥꯅꯩ ꯍꯥꯎꯕ ꯌꯥꯝ ꯆꯥꯏ ꯑꯃꯥꯡ ꯑꯁꯣꯏ ꯑꯣ ꯑꯃꯥꯡ ꯑꯁꯣꯏ ꯑꯣꯏꯈꯤꯕ ꯌꯥꯎꯔꯦ ꯍꯣꯏ ꯑꯗꯨꯁꯨ ꯌꯥꯎꯗꯕ ꯅꯠꯇꯦ ꯀꯣꯡꯒꯥꯏ ꯀꯣꯡꯒꯥꯏꯅꯤ ꯍꯥꯏ ꯔꯣꯖꯤꯠ ꯅꯣꯡꯊꯣꯝꯕ ꯍꯦꯜꯂꯣ ꯙꯅꯔꯥꯖꯅꯦ ꯂꯥꯏꯁ꯭ꯔꯝꯅ ꯃꯇꯥꯏꯒꯤꯁꯦ ꯌꯥꯝ ꯐꯖꯩꯌꯦ ꯄꯥꯝꯃꯦ ꯊꯨꯟ ꯖꯒꯣꯏ ꯁꯥꯗ꯭ꯔꯕꯣ ꯊꯨꯟ ꯖꯒꯣꯏꯗꯣ ꯑꯩꯈꯣꯏꯅ ꯁꯥꯕ ꯅꯠꯇꯦ ꯃꯤꯅ ꯁꯥꯕꯅꯦ ꯐꯖꯅ ꯌꯦꯡꯕꯤꯌꯣ ꯅꯣꯏꯐꯧ ꯌꯦꯡꯗꯕꯒꯤꯅꯦ ꯕ꯭ꯔꯗꯔ ꯑꯦꯀꯦꯇꯦꯟ ꯊꯥꯒꯤ ꯑꯩꯈꯣꯏꯅ ꯁꯥꯕ ꯚꯤꯗꯤꯑꯣ ꯅꯠꯇꯦ ꯖꯒꯣꯏ ꯅꯠꯇꯦ ꯑꯗꯒꯤ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯇꯧꯁꯟꯕꯅꯦꯕ ꯃꯤꯒꯤ ꯃꯤꯅꯦ ꯊꯨꯟꯗꯣ ꯑꯩꯈꯣꯏ ꯅꯠꯇꯦ ꯃꯤꯒꯤ ꯊꯨꯟꯅꯦ ꯃꯤꯒꯤ ꯊꯨꯟꯗꯣ ꯑꯩꯈꯣꯏꯅ ꯋꯥꯏꯕ ꯃꯤꯒꯤ ꯊꯨꯟꯗꯣ ꯑꯩꯈꯣꯏꯅ ꯋꯥꯏꯕ ꯍꯥꯏꯇꯥꯔꯦ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯃꯍꯦꯟꯗ꯭ꯔ ꯏꯗꯤꯇꯔ ꯑꯩꯈꯣꯏꯒꯤ ꯊꯨꯟ ꯅꯠꯇꯦ ꯃꯤꯒꯤ ꯊꯨꯟ ꯅ꯭ꯌꯨ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦ ꯁꯤꯁꯇꯔ ꯊꯦꯡꯛ ꯌꯨ ꯕꯥꯏ ꯕꯥꯏ ꯅꯦꯠ ꯂꯣꯏꯔꯦ ꯅꯣꯏꯅꯤ ꯅꯦꯠ ꯂꯣꯏꯔꯝꯗꯥꯏꯗ ꯆꯪꯉꯛꯑꯣ ꯁꯤ ꯈꯥꯡꯉꯦꯝꯕꯝ ꯑꯅꯝꯕꯅ ꯅꯦꯠ ꯂꯣꯏꯀꯣ ꯃꯥꯒꯤꯁꯦ ꯌꯥꯗꯕ꯭ꯔꯥ ꯈꯪꯗꯦ ꯃꯥꯏ ꯐꯣꯟ ꯌꯥꯗꯕꯩ ꯑꯣꯏꯔꯝꯗꯣꯏ ꯃꯥꯏ ꯃꯥꯜꯂꯦ ꯅꯦꯠ ꯕꯦꯔꯥ ꯀꯥꯏ ꯌꯥꯝ ꯁꯥꯡꯉꯦ ꯁꯤꯃꯗꯤ ꯆꯥꯔꯦ ꯌꯣꯡꯆꯥꯛ ꯏꯔꯣꯟꯕ ꯀꯩꯅꯣ ꯀꯩꯅꯣ
ꯌꯦꯟ ꯁꯤꯒꯤꯅ ꯆꯥꯔꯤ ꯌꯥꯝ ꯆꯥꯔꯤ ꯌꯥꯝꯕꯤ ꯑꯂꯨ ꯀꯥꯡꯍꯧ ꯊꯕꯤ ꯀꯣꯕꯤ ꯍꯋꯥꯏ ꯆꯝꯐꯨꯠ ꯍꯦꯟꯇꯥꯛ ꯑꯃꯦꯠꯄ ꯆꯥꯖꯔꯤ ꯑꯁ ꯅꯪ ꯌꯥꯝ ꯆꯥꯔꯝꯃꯦ ꯐꯨꯜ ꯁꯞꯄꯣꯔꯠ ꯅꯣꯡ ꯊꯣꯡꯕꯝꯅ ꯄꯨꯟ ꯆꯞꯄꯣꯠ Thank ꯆꯥꯛ you. ꯆꯥꯔꯕꯣ ꯆꯥꯛ ꯏꯟꯖꯥꯡ ꯆꯥꯔꯦ ꯃꯊꯦꯜ ꯃꯥꯟꯅꯗ꯭ꯔꯦ ꯀꯩꯅꯣ ꯆꯥꯔꯦ ꯌꯦꯔꯨꯝ ꯆꯥꯕ ꯊꯔꯣꯏ ꯆꯥꯕ ꯑꯗꯨꯅ ꯍꯦꯟꯅ ꯐꯖꯩꯗ ꯃ ꯌꯥꯎꯗꯕꯅꯦ ꯃꯩ ꯃꯨꯊꯠꯂ ꯐꯖꯗ꯭ꯔꯅꯦ ꯑꯝꯇ ꯂꯧꯊꯣꯛꯅꯤ ꯃꯌꯥꯝ ꯃꯩ ꯃꯨꯠꯊꯠꯂꯧꯔꯥ ꯅꯪꯅ ꯏꯅ ꯆꯦꯂꯨ ꯈꯣꯏꯕꯤꯗꯣ ꯃꯊꯪꯗꯗꯤ ꯏꯔꯨ ꯂꯨꯖꯔꯒ ꯚꯤꯗꯤꯑꯣ ꯌꯥꯎꯍꯜꯂꯛ ꯍꯣꯏ ꯌꯥꯎꯍꯜꯂꯛꯀꯦ ꯃꯊꯪꯗꯗꯤ ꯃꯥ ꯏꯔꯨꯖꯗꯕꯒꯤ ꯃꯅꯝꯁꯦ ꯃꯌꯥꯝ ꯂꯥꯛꯄ꯭ꯔꯥ ꯑꯩ ꯚꯤꯗꯤꯑꯣ ꯃꯌꯥꯒꯤꯁꯤꯅ ꯍꯦꯟꯅ ꯂꯦꯝꯕ ꯃꯥꯜꯂꯦ ꯌꯥꯝ ꯂꯦꯝꯕꯅꯤ ꯃꯁꯥꯒꯤ ꯂꯦꯝꯃꯤ ꯂꯦꯝꯕꯒꯤ ꯋꯥ ꯉꯥꯡꯉꯔꯣꯏ ꯑꯩ ꯌꯥꯝ ꯂꯦꯝꯃꯦ ꯃꯌꯥꯝ ꯃꯥꯗꯤ ꯑꯁꯦꯡꯕꯗꯅ ꯍꯦꯟꯕꯅꯦ ꯂꯦꯝꯕ ꯍꯣꯏ ꯑꯁꯦꯡꯕꯗꯅ ꯑꯁꯦꯡꯕꯗꯅ ꯍꯦꯟꯅ ꯂꯦꯝꯃꯦ ꯑꯁꯦꯡꯕꯗꯅ ꯍꯦꯟꯕꯅꯦ ꯂꯦꯝꯗꯕ ꯑꯩ ꯂꯦꯝꯃꯒ ꯋꯥ ꯉꯥꯡꯉꯔꯣꯏ ꯅꯪꯅ ꯏꯅꯥꯛꯇ ꯂꯩ ꯂꯥꯏꯚꯁꯦ ꯂꯣꯏ ꯊꯣꯛꯅꯔꯝꯃꯤꯕ ꯃꯌꯥꯝ ꯂꯣꯏ ꯂꯦꯝꯕꯅꯦ ꯑꯩꯗꯤ ꯂꯣꯏ ꯈꯪꯉꯦ ꯅꯣꯏ ꯑꯍꯨꯝꯁꯦ ꯅꯆꯤꯟ ꯅꯅꯥꯎꯔꯣ ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇꯦ ꯇꯣꯉꯥꯟꯅ ꯃꯇꯝ ꯑꯃꯗ ꯄꯨꯂꯞ ꯄꯣꯛꯃꯤꯟꯅꯕ ꯃꯇꯝ ꯈꯥꯏꯗꯣꯛꯑꯒ ꯇꯣꯉꯥꯟꯅ ꯄꯣꯛꯈꯤꯕꯅꯦ ꯄꯨꯟꯅ ꯄꯣꯛꯃꯤꯟꯅꯕꯗꯤ ꯅꯠꯇ꯭ꯔꯦ ꯃꯌꯥ ꯅꯥꯀꯟꯗ ꯋꯥꯍꯤ ꯑꯅꯤꯈꯛꯅꯦ ꯅꯥꯒꯅꯤ ꯈꯥꯏꯅꯔꯛꯄꯩ ꯋꯥꯅꯤ ꯄꯦꯕꯒꯤ ꯏꯁꯇꯤꯀꯔ ꯑꯃ ꯂꯩꯇꯥꯔꯦ ꯑꯗꯨꯗꯨꯅꯦ ꯑꯩꯅ ꯌꯥꯝ ꯁꯥꯕ ꯍꯩꯔꯤꯁꯦ ꯀꯩꯅꯣ ꯑꯩꯈꯣꯏ ꯂꯥꯏꯐꯁꯦ ꯍꯧꯖꯤꯛ ꯃꯤ ꯈꯔ ꯆꯪꯉꯝꯕꯅꯦꯕ ꯑꯗꯨꯗꯨꯒ ꯈꯨꯗꯛꯇ ꯂꯣꯏꯊꯣꯛꯈ꯭ꯔꯦ ꯙꯅꯔꯥꯖ ꯅꯣꯏ ꯑꯍꯨꯝꯅ ꯅꯩꯈꯥꯏꯔꯦꯅꯦ ꯌꯨꯇꯨꯕꯁꯦ ꯌꯨꯇꯨꯕ ꯍꯥꯏꯗꯤ ꯅꯩꯈꯥꯏꯕꯗꯤ ꯅꯠꯇꯦ ꯀꯔꯤ ꯀꯔꯤ ꯃꯤꯡ ꯀꯧꯒꯦ ꯅꯣꯏ ꯑꯍꯨꯝ ꯑꯩꯒꯤꯅ ꯂꯤꯡꯖꯦꯟ ꯑꯩꯒꯤꯅ ꯁꯅꯥꯊꯣꯏ ꯑꯩꯒꯤꯅ ꯍꯣꯅꯤꯁꯀꯔꯅꯤ ꯍꯣꯅꯤ ꯑꯁꯝꯕꯤꯗ ꯃꯌꯥꯝꯒꯤꯅ ꯍꯣꯅꯤ ꯑꯩꯒꯤꯅ ꯍꯣꯅꯤꯁꯀꯔꯅꯤ ꯑꯩꯒꯤꯁꯨ ꯑꯩꯅ ꯂꯤꯡꯖꯦꯜ ꯃꯌꯥꯝ ꯂꯤꯡꯖꯦꯜꯅ ꯃꯌꯥꯝꯒꯤ ꯂꯤꯡꯖꯦꯜ ꯊꯣꯏꯕꯤꯅ ꯑꯩꯒꯤ ꯅꯪꯅ ꯏꯅꯥꯛꯇ ꯂꯩ ꯅꯨꯡꯁꯤ ꯈꯣꯡꯒꯨꯜꯂꯤꯕꯁꯨ ꯅꯪꯗꯤ ꯃꯇꯝ ꯆꯥꯅ ꯂꯥꯛꯇꯦ ꯉꯥꯏꯕ ꯌꯥꯕ ꯑꯩ ꯁꯝꯁꯦꯀꯣ ꯄꯤꯑꯒꯅꯦ ꯀꯣꯛꯁꯨ ꯆꯥꯎꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯕ ꯀꯩꯅꯣ ꯂꯥꯏꯚꯁꯦ ꯌꯦꯡꯅꯤꯡꯗ꯭ꯔ ꯃꯥꯜꯂꯦ ꯑꯩꯈꯣꯏꯁꯦ ꯃꯤ ꯂꯣꯏ ꯊꯣꯛꯅꯈ꯭ꯔꯦ ꯀꯩꯒꯤꯅꯣ ꯃꯌꯥꯝ ꯃꯤ ꯊꯣꯛꯄꯤꯒꯅꯣ ꯀꯤꯌꯦ ꯀꯔꯤ ꯄꯦꯔꯛꯀꯅꯨ ꯀꯤꯌꯦ ꯄꯦꯔꯛꯀꯅꯨ ꯔꯤꯊꯤꯛ ꯈꯥꯡꯉꯦꯝꯕꯝ ꯍꯣꯏ ꯄꯦꯔꯛꯔꯣꯏꯒꯦ ꯅꯪꯅ ꯀꯤꯔꯦ ꯁꯦꯀ꯭ꯔꯤꯐꯥꯏꯁꯅ ꯍꯌꯦꯡꯋꯥꯏ ꯌꯥꯝ ꯐꯥꯎꯔꯒ ꯍꯟꯗ꯭ꯔꯁꯨ ꯍꯧꯖꯤꯛꯇꯤ ꯌꯥꯝ ꯐꯥꯎꯗ꯭ꯔꯤꯕꯅꯤꯅ ꯀꯃꯦꯟꯁꯦ ꯈꯔ ꯍꯟꯕꯤꯌꯨ ꯑꯩꯈꯣꯏ ꯀꯃꯦꯟ ꯑꯝꯇ ꯂꯣꯏ ꯊꯥꯗꯦ ꯍꯟꯒꯅꯤ ꯑꯩꯈꯣꯏꯗꯤ ꯀꯔꯝꯕ ꯀꯃꯦꯟ ꯍꯟꯊꯕ ꯌꯥꯎꯔꯒꯦ ꯂꯣꯏ ꯍꯜꯂꯦ ꯑꯩꯈꯣꯏ ꯐꯥꯎꯔꯀꯥꯟꯗꯁꯨ ꯍꯟꯅꯤ ꯐꯥꯎꯗ꯭ꯔꯁꯨ ꯍꯟꯅꯤ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇꯅꯦꯅ ꯑꯩꯈꯣꯏꯗꯤ ꯃꯤꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯌꯥꯝ ꯁꯦꯀꯦꯟ ꯑꯃ ꯄꯥꯝꯖꯕꯅꯤꯅꯦ ꯑꯅꯤꯇꯪ ꯑꯣꯏꯔꯁꯨ ꯀꯥꯏꯊꯣꯛꯄꯤꯔꯒ ꯃꯦꯁꯦꯁ ꯀꯩꯅꯣ ꯋꯥꯍꯩ ꯑꯃꯅꯤꯇ ꯑꯣꯏꯔꯁꯨ ꯀꯩꯅꯣ ꯄꯤꯕꯤꯔꯛꯄꯗꯣ ꯀꯩ ꯍꯥꯏꯇꯥꯔꯦ ꯄꯨꯛꯅꯤꯡ ꯊꯧꯒꯠꯄꯕꯨ ꯑꯣꯏꯔꯦ ꯊꯧꯊꯕꯕꯨ ꯑꯣꯏꯔꯦ ꯋꯥꯍꯩ ꯃꯆꯥ ꯑꯃꯇꯪ ꯄꯤꯕꯤꯔꯛꯄꯗꯣ ꯑꯩꯈꯣꯏꯒꯤꯗꯤ ꯏꯁꯇꯤꯀꯔ ꯑꯃꯇꯪ ꯑꯣꯏꯔꯁꯨ ꯊꯥꯕꯤꯔꯛꯄꯗꯣ ꯑꯩꯈꯣꯏ ꯍꯟꯅꯕ ꯇꯧꯖꯔꯣꯏ ꯃꯗꯨꯗ Hi sister, hello. ꯈꯪꯉꯤ ꯅꯨꯡꯁꯤꯕꯁꯦ ꯃꯃꯜ ꯂꯩ ꯑꯩꯇꯁꯨ ꯉꯥꯎꯕ ꯀꯩꯅꯣꯝ ꯇꯧꯔꯤꯅꯦ ꯑꯩꯁꯦ ꯉꯥꯎꯕ ꯀꯌꯥꯝ ꯀꯨꯏꯔꯖꯥꯠꯅꯣ ꯅꯪ ꯁꯤꯁꯨ ꯑꯗꯨꯝ ꯊꯥꯎꯕ ꯑꯗꯨꯗꯤ ꯅꯠꯇꯦꯍꯦ ꯊꯥꯒꯦ ꯁꯤꯌꯔ ꯑꯝꯇ ꯇꯧꯕꯤꯒꯦ ꯇꯧ ꯐꯝꯃ ꯑꯩꯒꯤ ꯉꯥꯛꯇꯅꯦ ꯅꯪꯒꯤ ꯉꯥꯛꯇꯅꯦ ꯀꯅꯥꯁꯨ ꯌꯦꯡꯉꯛꯇ꯭ꯔꯕ ꯀꯃꯦꯟꯒ ꯄꯤꯔꯛꯇ꯭ꯔꯦ ꯀꯩꯅꯣ ꯃꯌꯥꯝꯁꯦ ꯇꯨꯃꯤꯟꯅ ꯂꯩꯅꯔꯦ ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟꯅ ꯐꯝꯃꯦ ꯑꯗꯣ ꯑꯩ ꯀꯩꯅꯣꯝ ꯇꯧꯒꯦꯕꯀꯣ ꯃꯣꯏ ꯑꯅꯤꯁꯦꯀꯣ ꯃꯣꯏ ꯑꯅꯤ ꯃꯊꯛꯁꯦ ꯆꯦꯟꯒꯦꯕ ꯇꯧꯔꯛꯀꯦꯕꯀꯣ ꯃꯥꯕꯨ ꯆꯦꯜꯂꯦꯀꯣ ꯁꯛꯇꯝꯁꯨ ꯑꯃꯨꯛ ꯌꯦꯡꯕꯤꯌꯨ ꯑꯩ ꯌꯥꯗ꯭ꯔꯤ ꯑꯁꯦꯡꯕ ꯁꯛꯇꯝ ꯎꯠꯄꯅꯤꯗ ꯃꯌꯥꯝ ꯋꯥꯔꯧꯕꯤꯅꯨ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯃꯌꯥꯝꯁꯦ ꯑꯍꯥꯟꯕꯗ ꯔꯤꯁꯤ ꯄꯨꯌꯥꯝꯅ ꯍꯥꯏꯕ ꯑꯍꯥꯟꯕꯗ ꯃꯤꯁ ꯑꯍꯨꯝꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯔꯤ ꯊꯦꯡꯛ ꯌꯨ ꯊꯥꯒꯠꯆꯔꯤ ꯑꯗꯣꯝꯕꯨ ꯔꯤꯁꯤ
hands ꯃꯁꯤꯗꯤ ꯑꯩ down ꯍꯥꯏꯒꯦꯁꯦ ꯔꯤꯁꯤ ꯔꯤꯁꯤ ꯄꯨꯌꯥꯝꯁꯦ ꯑꯩ ꯍꯥꯏꯒꯦ ꯁꯔꯍꯨꯝ ꯍꯥꯎꯋꯦ ꯑꯍꯥꯟꯕꯗ ꯌꯥꯝꯅ ꯍꯥꯎꯋꯦ ꯃꯔꯨꯞꯄꯨꯁꯨ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯆꯠꯊꯖꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯥꯏꯚꯀꯤ ꯊꯧꯔꯝ ꯑꯁꯤꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯔꯤꯁꯤ ꯄꯨꯌꯥꯝ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯐꯖ ꯐꯖꯕ ꯀꯃꯦꯟ ꯄꯤꯕꯤꯔꯛꯎ ꯌꯥꯗꯣ ꯍꯤꯒꯠꯂꯛꯀꯅꯣ ꯀꯤꯀꯤ ꯀꯤꯍꯦ ꯌꯥꯟꯒꯂꯔꯣꯏꯒꯦ ꯍꯦꯜꯂꯣ ꯇꯈꯦꯜꯂꯝꯕꯝ ꯑꯕꯦꯅꯥꯎ ꯍꯥꯏ ꯁꯤꯁꯇꯔ ꯈꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯑꯩꯈꯣꯏꯒꯤ ꯅꯝꯕꯔꯁꯤ ꯑꯃꯨꯛꯇ ꯂꯥꯏꯚꯁꯤꯗ ꯄꯤꯕꯤꯔꯛꯑꯣ ꯄ꯭ꯂꯤꯖ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯊꯝꯃꯝꯃꯦ ꯑꯩꯈꯣꯏꯗꯤ ꯋꯥꯗꯕꯤꯗ ꯏꯁꯩ ꯁꯛꯂꯛꯀꯅꯣ ꯁꯛꯂꯛꯑꯣ ꯏꯕꯨꯡꯉꯣ ꯁꯛꯂꯛꯑꯣ ꯇꯥꯕꯤꯕ ꯍꯥꯏꯁꯦ ꯅꯪ ꯃꯁꯤꯅ ꯏꯒ ꯐꯣꯟꯗ ꯁꯛꯇꯣꯛꯄꯗꯨꯅ ꯀꯔꯤ ꯀꯦꯃꯦꯔꯥꯗ ꯃꯨꯟꯅ ꯌꯦꯡꯉꯒ ꯇꯨꯃꯤꯟ ꯂꯩꯌꯣ ꯀꯦꯃꯦꯔꯥꯗ ꯃꯨꯟꯅ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯕꯦꯅꯥꯎ ꯑꯗꯨꯒ ꯃꯥꯅꯁꯦ ꯑꯗꯨꯗꯤ ꯑꯩꯅ ꯄ꯭ꯔꯦꯡ ꯚꯤꯗꯤꯑꯣꯗ ꯀꯃꯦꯟ ꯈꯜꯂꯛꯇꯦ ꯈꯜꯂꯨꯁꯤꯗꯤ ꯁꯣꯝꯗ ꯂꯥꯏꯚ ꯊꯥꯔꯝꯕꯩꯅꯤ ꯃꯥꯅꯦ ꯂꯥꯏꯚ ꯂꯣꯏꯔꯒ ꯃꯥꯅꯦ ꯂꯥꯏꯚ ꯂꯣꯏꯕꯒ ꯖꯔ ꯖꯔ ꯑꯗꯨꯝ ꯇꯧꯁꯜꯂꯛꯑꯒꯦ ꯑꯗꯨꯝ ꯆꯥꯛ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯆꯥꯔꯦ ꯄꯨꯛ ꯊꯜꯂꯦ ꯆꯥꯛ ꯆꯥꯔꯒ ꯄꯨꯟꯅ ꯆꯥꯔꯒ ꯂꯥꯏꯚ ꯊꯥꯔꯕꯅꯤ ꯏꯅꯔꯖꯤ ꯌꯥꯝ ꯂꯩꯅꯕ ꯐꯧꯌꯩꯕꯗꯣ ꯀꯔꯤꯕ ꯐꯧꯌꯩꯅꯕ ꯆꯩꯔꯣꯡ ꯑꯣ ꯆꯩꯔꯣꯡ ꯀꯟꯊꯕꯗꯧꯅ ꯀꯟꯊꯗꯣꯏꯅꯤ ꯏꯕꯥꯏꯁꯦ ꯑꯣ ꯏꯕꯥꯏ ꯔꯤꯊꯤꯛ ꯈꯥꯡꯉꯦꯝꯕꯝ ꯔꯤꯊꯤꯛ ꯈꯥꯡꯉꯦꯝꯕꯝꯁꯦ ꯍꯧꯖꯤꯛ ꯃꯍꯥꯛ ꯆꯩꯔꯣꯡꯅ ꯆꯩꯔꯣꯡ ꯄꯥꯏꯔꯒ ꯃꯍꯥꯛ ꯐꯧꯅ ꯔꯤꯊꯤꯛ ꯀꯟꯕꯗꯧꯅ ꯈꯥꯡꯉꯦꯝꯕꯝꯗꯒꯤ ꯃꯥ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕ ꯌꯥꯔꯣꯏ ꯆꯩꯔꯣꯡꯅ ꯄꯥꯏꯔꯒ ꯈꯥꯡꯉꯦꯝꯕꯝ ꯃꯥꯅ ꯌꯦꯡꯉꯛꯇ꯭ꯔꯒꯁꯨ ꯑꯃꯨꯛ ꯀꯟꯗꯣꯏꯅꯦ ꯑꯗꯨꯁꯨ ꯑꯗꯨꯝ ꯆꯞ ꯃꯥꯟꯅꯩ ꯃꯥꯒꯤ ꯑꯩꯈꯣꯏ ꯅꯣꯛꯂꯛꯀꯅꯣ ꯍꯥꯏ ꯍꯣꯏ ꯃꯌꯥꯝꯅ ꯑꯗꯨꯅ ꯅꯣꯛꯀꯅꯣ ꯃꯤꯀꯤ ꯍꯥꯏ ꯀꯤꯌꯦꯅ ꯍꯥꯏꯕ ꯃꯤꯀꯤ ꯍꯥꯏꯗꯤ ꯅꯨꯡꯉꯥꯏꯇꯦꯕ ꯑꯩꯈꯣꯏ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔꯅ ꯃꯤꯠꯁꯦ ꯕ꯭ꯂꯨ ꯆꯪꯕ꯭ꯔꯥ ꯀꯩꯅꯣꯝ ꯇꯧꯔꯛꯑꯦꯅꯦ ꯇꯨ ꯑꯌꯨꯝꯅꯦ ꯆꯪꯉꯦ ꯅꯪ ꯂꯦꯟꯁ ꯍꯥꯞꯄꯩ ꯑꯣꯏꯔꯝꯅꯤꯌꯦ ꯅꯪ ꯂꯦꯟꯁ ꯑꯃ ꯉꯁꯥꯏ ꯈꯨꯜꯂꯤꯗꯨꯗꯤ ꯑꯗꯨꯅ ꯈꯨꯟꯈꯤꯕꯗꯨꯔꯥ ꯈꯣꯡꯕꯥꯟꯗꯒꯤ ꯉꯁꯤꯗꯤ ꯏꯆꯦ ꯑꯍꯨꯝꯁꯦ ꯐꯖꯩꯌꯦ ꯀꯦꯊꯕꯒꯤꯅꯦ ꯐꯖꯕꯅꯦ ꯃꯁꯥꯒꯤꯅꯦ ꯌꯥꯎꯁꯪ ꯃꯅꯨꯡ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏ ꯐꯨꯜ ꯃꯦꯀꯞ ꯇꯧꯖꯩ ꯏꯃꯥ ꯄꯨꯛꯅꯨꯡꯅꯦ ꯑꯗꯨꯝ ꯐꯖꯔꯛꯏꯗꯣ ꯃꯥꯅꯦ ꯔꯤꯊꯤꯛ ꯈꯥꯡꯉꯦꯝꯕꯝ ꯅꯦꯇꯦꯝꯕꯤꯁꯨ ꯈꯔ ꯈꯔ ꯍꯥꯞꯄꯤꯌꯣ ꯃꯥ ꯌꯥꯗꯦ ꯃꯥ ꯌꯥꯗꯦ ꯆꯤꯟꯕ ꯃꯥ ꯊꯕꯛ ꯆꯤꯜꯂꯦꯅ ꯑꯗꯨꯝ ꯃꯥ ꯖꯤ ꯋꯨꯃꯦꯟ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯅ ꯅꯠꯇꯦ ꯅꯪ ꯍꯩꯇꯦ ꯑꯗꯨ ꯊꯕꯛ ꯏꯁꯇꯤꯀꯔ ꯈꯔ ꯊꯥꯖꯟꯕꯤꯔꯛꯑꯦ ꯑꯩꯒꯤ ꯉꯥꯛꯇꯅꯦ ꯑꯩꯒꯤ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯃꯥꯒꯤ ꯉꯥꯛꯇꯅꯦ ꯑꯩꯈꯣꯏ ꯃꯥ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯅꯣꯛꯀꯅꯣ ꯃꯤꯅ ꯅꯣꯛꯄ ꯀꯤ ꯍꯥꯏ ꯅꯣꯛꯅꯤꯡꯉꯦ ꯅꯣꯛꯀꯅ ꯅꯣꯛꯄꯅ ꯈꯔ ꯄꯥꯝꯖꯕ ꯀꯩ ꯂꯝꯒꯤꯅꯣ ꯍꯌꯦꯜ ꯑꯁꯨꯕ ꯂꯝꯒꯤ ꯃꯐꯝꯁꯤꯗꯤ ꯍꯌꯦꯜ ꯂꯝꯕꯨꯗꯤ ꯎꯖꯨꯋꯥꯁꯨ ꯌꯥꯎꯔꯤ ꯋꯥꯔꯤꯁꯦ ꯅꯨꯡꯉꯥꯏ ꯍꯥꯏꯕꯩ ꯋꯥꯅꯤꯗ ꯁꯨꯝ ꯉꯥꯏꯍꯥꯛ ꯃꯌꯥꯝ ꯅꯨꯡꯉꯥꯏꯅꯕꯒꯤꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯕꯅꯦ ꯉꯥꯏꯍꯥꯛ ꯌꯦꯡꯕꯤꯕꯁꯤꯗ ꯊꯣꯛꯈ꯭ꯔꯣ ꯍꯥꯏꯔꯣ ꯑꯩꯉꯣꯟꯗ ꯋꯥ ꯌꯥꯝ ꯉꯥꯡꯉꯅꯤ ꯊꯣꯛꯑꯁꯨ ꯊꯣꯛꯇ꯭ꯔꯁꯨ ꯐꯨꯕꯗꯤ ꯐꯨꯔꯅꯤ ꯊꯣꯛꯈꯤꯅꯨ ꯂꯥꯏꯚ ꯌꯦꯡꯕ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯂꯥꯏꯚ ꯌꯦꯡꯕꯤꯌꯨ ꯅꯩꯔꯣꯟ ꯅꯣꯏ ꯑꯍꯨꯝꯅ ꯆꯠꯅ ꯖꯥꯠꯅ ꯍꯦꯟꯕ ꯌꯥꯗꯦꯀꯣ ꯌꯥꯗꯦ ꯍꯦꯜꯍꯜꯂꯣꯏꯌꯦ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯍꯦꯜꯂꯛꯀꯅꯤ ꯆꯤꯟ ꯑꯍꯨꯝ ꯑꯩꯈꯣꯏ ꯑꯍꯨꯝꯅ ꯆꯤꯟ ꯑꯍꯨꯝꯅꯦ ꯊꯝꯖꯔꯤꯕ ꯆꯤꯟ ꯑꯍꯨꯝꯁꯤꯁꯨ ꯑꯔꯥꯏꯕ ꯆꯤꯟ ꯑꯃꯗꯤ ꯃꯌꯥꯝꯅ ꯈꯨꯄꯤ ꯑꯃꯃꯝꯇꯪ ꯊꯥꯗꯔꯛꯄ ꯌꯦꯡꯕꯗ ꯑꯗꯨꯝ ꯈꯪꯉꯝꯅꯤ ꯑꯩꯈꯣꯏꯅ ꯆꯤꯟ ꯑꯍꯨꯝ ꯑꯣꯏꯔꯛꯄ ꯆꯤꯟꯗꯨꯁꯨ ꯑꯗꯨꯒꯨꯝꯂꯕ ꯌꯥꯝꯅ ꯄꯋꯥꯔꯐꯨꯜ ꯑꯣꯏꯔꯕ ꯆꯥꯎꯔꯕ ꯆꯤꯟ ꯄꯋꯥꯔꯐꯨꯜ ꯂꯩꯕ ꯆꯤꯟ ꯉꯥꯛꯇꯅꯦ ꯆꯤꯟꯅꯤ ꯃꯌꯥꯝ ꯃꯥꯒꯤ ꯆꯤꯟ ꯆꯥꯎꯔꯤꯕ ꯆꯤꯟꯁꯤꯡꯁꯦ ꯌꯦꯡꯉꯣꯗꯅ ꯁꯤꯖꯤꯟꯅ ꯌꯥꯕ ꯅꯠꯇꯦ ꯉꯁꯤ ꯂꯥꯏꯚꯁꯦ ꯃꯤꯁꯦ ꯑꯍꯥꯟꯕꯗ ꯈꯔ ꯆꯪꯉꯛꯑꯝꯃꯦꯕꯀꯣ ꯑꯗꯨꯗꯨꯒ ꯂꯣꯏ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯗꯨ ꯋꯥꯐꯝꯁꯤꯗ ꯃꯌꯥꯝ ꯀꯩꯀꯩ ꯃꯥꯄꯟꯕꯨ ꯇꯥꯔꯦ ꯍꯛꯀꯥꯝ ꯆꯜꯂꯦ ꯍꯧꯕꯗ ꯉꯥꯏꯔꯁꯨ ꯑꯗꯨꯝ ꯆꯜꯂꯦ ꯌꯥꯗꯦꯅꯦ ꯃꯥꯄꯟ ꯎꯕ ꯌꯥꯕ ꯅꯠꯇꯦ ꯐꯣꯟ ꯅꯝꯕꯔ ꯐꯣꯟ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯄꯤꯈ꯭ꯔꯕꯅꯦ ꯌꯦꯡꯕꯤꯔꯣ ꯑꯩꯈꯣꯏꯒꯤ ꯐꯣꯟ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯅꯝꯕꯔꯗꯣ ꯂꯥꯏꯚꯇ ꯁꯤꯌꯔ ꯇꯧꯔꯗꯤ ꯌꯥꯔꯣꯏ ꯑꯗꯨꯅ ꯀꯩꯅꯣ ꯋꯥꯕꯨꯔꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯅꯤ ꯑꯩ ꯁꯦꯔꯤꯌꯦꯜꯗ ꯍꯥꯏꯕꯤꯔꯛꯑꯣ ꯈꯪꯅꯤꯡꯉꯦ ꯃꯊꯪ ꯕ꯭ꯂꯣꯛ ꯄꯤꯒꯦ ꯇꯧꯅꯤ ꯃꯇꯨꯡ ꯊꯦꯡꯅꯗꯅꯕ ꯇꯁꯦꯡꯅꯃꯛꯀꯤ ꯕ꯭ꯂꯣꯛꯇꯣ ꯄꯤꯒꯗꯕ ꯁꯛꯇꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗꯣ ꯑꯟꯏꯟꯁꯇꯣꯜ ꯇꯧꯊꯣꯛꯄꯤꯔꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯖꯗꯦ ꯃꯌꯥꯝꯅ ꯍꯥꯏꯗꯤ ꯑꯗꯨꯃꯥꯏꯅ ꯌꯦꯡꯕꯤ ꯀꯩꯅꯣ ꯕ꯭ꯂꯣꯛ ꯄꯤꯅꯦ ꯈꯟꯕꯗ ꯍꯥꯏꯗꯤ ꯃꯦꯀꯞꯇꯣ ꯂꯣꯏꯗꯕꯔꯣ
ꯃꯦꯀꯞ ꯇꯣ ꯂꯣꯏꯗ꯭ꯔꯤꯕꯔꯣ ꯆꯤꯡꯒꯤ ꯃꯇꯥꯡꯗ ꯆꯤꯡꯒꯤ ꯃꯇꯥꯡꯗꯗꯤ ꯃꯇꯥꯡꯗꯗꯤ ꯋꯥꯔꯧꯕꯤꯔꯣ ꯅꯪ ꯈꯔꯗꯤ ꯈꯪꯕ ꯃꯥꯜꯂꯦꯀꯣ ꯑꯩꯈꯣꯏꯒꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯑꯩꯈꯣꯏꯒꯤ ꯆꯤꯟꯁꯦꯀꯣ ꯅꯪ ꯈꯔ ꯈꯪꯕ ꯐꯩ ꯑꯩꯈꯣꯏꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯍꯥꯡꯍꯧꯗꯕꯁꯦ ꯑꯗꯣꯝꯒꯤ ꯂꯥꯏꯕꯛ ꯐꯕꯅꯦ ꯑꯗꯣꯝꯒꯤ ꯈꯨꯄꯤꯕꯨ ꯉꯁꯤ ꯉꯥ ꯊꯣꯡꯕ ꯆꯥꯕꯤꯔꯣ ꯅꯠꯇ꯭ꯔꯒꯅ ꯉꯁꯤ ꯆꯥꯛ ꯆꯥꯔꯒꯁꯨ ꯍꯌꯦꯡꯗꯣ ꯍꯥꯎ ꯑꯃ ꯆꯥꯕꯤꯔꯣ ꯑꯩꯈꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯗꯕꯒꯤ ꯑꯩꯈꯣꯏꯅ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯥꯏꯍꯧꯗꯕꯒꯤꯗꯃꯛꯇ ABD ꯑꯦꯀꯥꯎꯟ ꯍꯥꯏꯕꯤꯔꯛꯑꯣ ꯍꯥꯏ ꯀꯩꯅꯣ ꯇꯨꯝꯅꯤꯡꯉꯗꯤ ꯇꯨꯝꯃꯣ ꯆꯠꯂꯣ ꯆꯦꯜꯂꯨ ꯈꯣꯏꯕꯤ ꯍꯥꯏ ꯌꯦꯡꯅꯤꯡꯗ꯭ꯔꯕꯣ ꯎꯏꯌꯨ ꯉꯥꯛꯇ ꯍꯥꯏꯗꯕ ꯉꯥꯏꯍꯥꯛ ꯌꯦꯡꯍꯟꯅꯤꯡꯉꯤ ꯃꯌꯥꯝꯗ ꯑꯩꯅ ꯀꯌꯥꯃꯨꯛꯀꯤ ꯃꯇꯤꯛ ꯂꯥꯏꯐꯇ ꯊꯋꯥꯏ ꯌꯥꯎꯖꯕꯒꯦ ꯍꯥꯏꯕꯗꯣ ꯃꯌꯥꯝꯗꯁꯨ ꯈꯪꯍꯟꯁꯤ ꯈꯪꯉꯤ ꯑꯩꯁꯨ ꯅꯣꯏꯅ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯕ ꯑꯣꯠꯂꯅꯨ ꯅꯨꯡꯁꯤꯕ ꯊꯃꯣꯏꯁꯤ ꯇꯦꯟꯕꯤꯔꯣ ꯈꯟꯕꯤꯔꯣ ꯎꯕꯤꯔꯣ ꯑꯩꯒꯤ ꯑꯋꯥꯕ ꯑꯦꯃꯦꯁꯅ ꯍꯥꯏꯔꯔꯣꯏ ꯁꯤꯁꯇꯔ ꯀꯩꯅꯣ ꯍꯥꯏꯔꯔꯣꯏ ꯁꯤꯁꯇꯔ ꯕꯦ ꯅꯪ ꯂꯥꯏꯐꯁꯦ ꯌꯦꯡꯉꯗꯤ ꯕ꯭ꯂꯣꯛ ꯑꯝꯇ ꯍꯥꯡꯉꯨ ꯀꯅꯥꯒꯤ ꯕꯦꯅꯣ ꯇꯧꯔꯛꯏꯁꯤꯅ ꯕꯦ ꯍꯥꯏꯕ ꯏꯕꯥꯏ ꯅꯠꯇ꯭ꯔꯣ ꯁꯨꯝ ꯈꯥꯏ ꯌꯣꯟꯕꯅꯤꯕ ꯋꯥꯔꯤ ꯐꯖꯍꯜꯂꯤꯕ ꯅꯣꯏꯒꯤ ꯕꯦꯗꯨꯅ ꯃꯥꯅ ꯍꯥꯏꯖꯩꯁꯦ ꯕꯦ ꯀꯧꯕ ꯌꯥꯎꯔꯝꯃꯒꯗꯤ ꯕꯦꯗꯨꯅ ꯕ꯭ꯂꯣꯛ ꯑꯝꯇ ꯍꯥꯡꯕꯤꯌꯣ ꯂꯥꯏꯐ ꯌꯦꯡꯉꯝꯃꯒꯗꯤ ꯕ꯭ꯂꯣꯛ ꯑꯝꯇ ꯍꯥꯡꯕꯤꯌꯣ ꯕꯦꯗꯣ ꯁꯣꯏꯗꯅ ꯌꯥꯎꯔꯝꯃꯒꯗꯤ ꯌꯥꯎꯔꯝꯕꯁꯨ ꯕ꯭ꯂꯣꯛ ꯑꯣꯏꯁꯅꯨ ꯍꯥꯡꯕꯤꯌꯣ ꯕ꯭ꯂꯣꯛꯇꯣ ꯍꯥꯡꯕꯤꯅꯕ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤ ꯃꯌꯥꯝꯗ ꯔꯤꯂꯦꯇꯤꯛꯁ ꯌꯥꯝ ꯋꯥꯔꯦ ꯆꯥꯂꯤꯡꯖꯟꯒꯤ ꯍꯤꯌꯔ ꯁ꯭ꯇꯥꯏꯜꯁꯦ ꯌꯥꯝ ꯐꯖꯩ ꯌꯥꯝ ꯐꯖꯩ ꯐꯖꯕꯅꯦ ꯑꯩꯅ ꯁꯥꯟꯕꯤꯕꯅꯦ ꯃꯁꯥꯏ ꯐꯖꯕꯅꯦ ꯑꯩꯅ ꯇꯧꯕꯤꯔꯤꯅꯦ ꯃꯥ ꯁꯨꯃꯥꯏꯅ ꯐꯖꯅꯕꯅ ꯑꯩꯒꯤ ꯈꯨꯠ ꯌꯥꯎꯗꯅ ꯃꯥ ꯀꯃꯥꯏꯅ ꯐꯖꯉꯝꯗꯣꯏꯅꯣ ꯃꯌꯥꯝ ꯌꯦꯡꯅꯤꯡꯕꯁꯨ ꯀꯣꯡꯒꯥꯏꯅꯤ ꯌꯦꯡꯅꯤꯡꯗꯕꯁꯨ ꯀꯣꯡꯒꯥꯏꯅꯤ ꯑꯗꯣ ꯌꯦꯡꯅꯤꯡꯗꯕꯁꯨ ꯀꯣꯡꯒ꯭ꯔꯦꯡꯅꯤ ꯍꯥꯏꯒꯗꯕ ꯑꯩꯈꯣꯏꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯉꯥꯏꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯕ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯖꯕꯗꯤ ꯀꯩꯅꯣ ꯈꯪꯕ꯭ꯔꯥ ꯌꯦꯡꯅꯤꯡꯗ ꯋꯥꯅ ꯌꯦꯡꯕꯤꯔꯝꯕꯁꯦ ꯑꯗꯨ ꯊꯦꯡꯀ꯭ꯌꯨ ꯁꯤꯃꯨꯛ ꯅꯨꯡꯉꯥꯏꯕ ꯂꯩꯇꯦ ꯊꯦꯡꯀ꯭ꯌꯨ ꯃꯣꯏꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤꯗꯤ ꯌꯦꯡꯅꯤꯡꯗꯕ ꯃꯤꯅ ꯌꯦꯡꯕꯤꯕꯗꯨꯁꯨ ꯌꯦꯡꯅꯤꯡꯕ ꯃꯤꯅ ꯌꯦꯡꯕꯤꯕꯗꯨꯁꯨ ꯆꯞ ꯃꯥꯟꯅꯩꯕ ꯐꯖꯩꯗ ꯐꯖꯕꯅꯦ ꯁꯝꯖꯦꯠ ꯍꯥꯠꯇꯅ ꯁꯦꯝꯕꯤ ꯁ꯭ꯇꯥꯏꯜꯅꯦ ꯑꯩꯗꯤ ꯐꯖꯗꯦꯀꯣ ꯍꯥꯏꯔꯛꯇꯦꯕ ꯏꯁꯇꯥꯏꯜ ꯇꯧꯖꯔꯨꯅꯨ ꯁ꯭ꯇꯥꯏꯜ ꯇꯧꯗꯅ ꯁꯤꯝꯄꯜ ꯇꯧꯔꯦ ꯑꯗꯨꯅꯅꯦ ꯐꯔꯦ ꯐꯔꯦ ꯑꯗꯨ ꯌꯥꯝꯅ ꯄꯣꯡꯂꯗꯤ ꯍꯣꯡꯂꯗꯤ ꯄꯣꯡꯕꯁꯨ ꯍꯩꯖꯗꯦ ꯄꯣꯡ ꯍꯋꯥꯏꯁꯨ ꯆꯥꯖꯗꯦ ꯃꯇꯧ ꯄꯣꯡꯒꯅꯤ ꯄꯣꯔꯣꯝ ꯊꯣꯡꯕꯁꯨ ꯆꯥꯖꯗꯦ ꯄꯣꯡ ꯍꯋꯥꯏ ꯊꯣꯡꯕꯁꯨ ꯆꯥꯖꯗꯦ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯄꯣꯡꯗꯣꯏꯅꯣꯕ ꯃꯌꯥꯝꯅ ꯕ꯭ꯂꯣꯛ ꯄꯤꯔꯛꯀꯅꯤ ꯍꯥꯏꯕꯗ ꯀꯤꯔꯦ ꯀꯩꯅꯣꯁꯨ ꯀꯩꯝꯇ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯐꯦꯁꯕꯨꯛꯄꯨ ꯍꯥꯡꯗ꯭ꯔꯕꯅꯦ ꯀꯩꯝꯇ ꯍꯥꯡꯗꯕꯤꯗ ꯌꯨꯇꯨꯕ ꯑꯣꯏꯅ ꯍꯥꯡꯖꯔꯦ ꯃꯤꯠ ꯅꯥꯅꯕꯒꯤ ꯍꯥꯡꯗꯕ ꯌꯥꯗꯦꯅ ꯈꯜꯂꯒ ꯃꯌꯥꯝꯒꯤ ꯃꯤꯠ ꯅꯥꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯌꯨꯇꯨꯕꯁꯦ ꯇꯧꯖꯔꯛꯈꯤꯕꯅꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯍꯥꯏꯔꯛꯏꯅ ꯍꯪꯖꯗ꯭ꯔꯦ ꯃꯌꯥꯝꯅ ꯃꯤꯠ ꯅꯥꯕ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤꯗꯤ ꯉꯁꯥꯏꯒꯤꯗꯨꯅꯤ ꯃꯥꯅꯦ ꯉꯁꯥꯏꯒꯤꯗꯨꯅꯤ ꯁꯤꯁꯇꯔ ꯑꯍꯨꯝ ꯆꯥꯛ ꯆꯥꯕꯤꯔꯕꯣ ꯆꯥꯔꯦ ꯆꯥꯛꯒ ꯑꯃꯇ ꯆꯥꯗ꯭ꯔꯦ ꯃꯈꯨꯠ ꯆꯥꯛ ꯑꯝꯇ ꯆꯥꯗ꯭ꯔꯦ ꯃꯈꯨꯠꯇ ꯁꯨ ꯕ꯭ꯂꯦꯠꯅ ꯂꯣꯏ ꯂꯦꯟꯁꯤꯜꯂꯛꯏ ꯃꯌꯥꯝ ꯊꯣꯛꯁꯨ ꯊꯣꯛꯑꯦ ꯈꯔ ꯍꯥꯏꯕꯤꯌꯣ ꯍꯣꯏ ꯈꯪꯕꯤꯔꯣ ꯍꯣꯏ ꯑꯕꯦꯅ ꯈꯪꯕꯤꯔꯣ ꯆꯦ ꯁꯅꯥꯊꯣꯏꯒꯤꯁꯨ ꯌꯥꯝ ꯐꯖꯕꯅꯦ ꯅꯤꯡꯊꯧꯖꯝ ꯅꯨꯡꯁꯤꯕꯁꯦ ꯃꯃꯜ ꯂꯩ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯔꯒ ꯅꯪꯒꯤ ꯅꯨꯡꯁꯤꯔ ꯃꯪꯂꯥꯟꯗꯨꯗ ꯂꯥꯛꯆꯒꯦ ꯅꯪꯒꯤ ꯋꯥꯈꯜꯒꯤ ꯁꯪꯁꯥꯔꯗꯨꯗ ꯇꯤꯟꯖꯒꯦ ꯅꯣꯏ ꯑꯍꯨꯝ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯆꯥꯔꯦ ꯁꯣꯝꯗꯤ ꯃꯥꯔꯥ ꯆꯥꯕꯤꯔꯕꯣ ꯂꯩꯇ꯭ꯔꯕ ꯃꯌꯥꯝ ꯂꯣꯏꯅꯃꯛ ꯉꯁꯥꯏꯗꯩꯁꯨ ꯍꯪꯈ꯭ꯔꯦ ꯃꯌꯥꯝꯗꯤ ꯂꯣꯏꯅ ꯑꯆꯥꯏ ꯆꯩꯅꯥꯗꯣ ꯑꯁꯦꯡꯕꯩꯅꯦ ꯌꯦꯡꯗꯅ ꯋꯥꯅ ꯌꯦꯡꯕꯗꯣ ꯑꯗꯨꯅꯦ ꯑꯩꯈꯣꯏꯅ ꯌꯥꯝ ꯅꯨꯡꯁꯤꯖꯩ ꯑꯗꯨꯃꯗꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯖꯔꯤ ꯃꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯕ ꯀꯔꯤ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯟꯖꯥꯡ ꯌꯦꯔꯨꯝ ꯊꯣꯡꯕ ꯑꯃꯗꯤ ꯊꯔꯣꯏ ꯊꯣꯡꯕ ꯑꯃꯗꯤ ꯃꯣꯔꯣꯛ ꯃꯦꯠꯄ ꯑꯃ ꯍꯦꯛ ꯑꯇꯩ ꯁꯨꯝ ꯑꯇꯩ ꯈꯔ ꯃꯊꯦꯜ ꯊꯣꯡꯗꯕ ꯈꯔꯒ ꯍꯧꯖꯤꯛꯁꯨ ꯀꯞꯄꯤ ꯑꯗꯨꯁꯨ ꯍꯥꯏꯌꯣ ꯍꯧꯖꯤꯛꯁꯨ ꯀꯞꯄꯤ ꯌꯦꯡꯕꯤꯔꯣ ꯑꯕꯦ ꯍꯧꯖꯤꯛꯁꯨ ꯀꯞꯄꯤ ꯍꯥꯏꯔꯤ ꯍꯧꯖꯤꯛꯁꯨ ꯀꯞꯄꯤ ꯈꯪꯉꯦ ꯕꯝꯗꯦ
ꯑꯗꯣ ꯃꯥ ꯍꯧꯖꯤꯛꯁꯦ ꯌꯥꯝ ꯌꯥꯝ ꯀꯟꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯁꯨꯃꯥꯏꯅ ꯇꯧꯔꯤꯌꯦ ꯑꯩꯗꯤ ꯈꯪꯉꯦꯕꯝꯁꯦ ꯋꯥꯔꯧꯕꯤ ꯌꯥꯗꯦ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ unsubscribe ꯇꯧꯖꯔꯒꯦ ꯋꯥꯔꯧꯕꯤꯕꯗꯤ ꯌꯥꯗꯦ unsubscribe ꯇꯧꯕꯤꯔꯒꯦ ꯃꯗꯨ ꯑꯗꯣꯝꯒꯤ ꯑꯄꯥꯝꯕꯅꯤ ꯑꯩꯈꯣꯏꯗꯤ ꯑꯦꯀꯥꯎꯟꯁꯦ ꯁꯤꯝ ꯈꯛꯇꯅꯦꯀꯣ ꯀꯩꯅꯣꯅꯦ ꯑꯇꯩ ꯃꯤ ꯑꯇꯩ ꯃꯤꯒꯤ ꯐꯦꯁꯕꯨꯛꯗꯨꯗ ꯑꯄꯥꯝꯕꯅꯦ ꯍꯥꯡꯗꯦ ꯑꯗꯨꯗꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯕ ꯅꯝꯐꯨꯗ ꯉꯝꯗ꯭ꯔꯦ ꯇꯧꯁꯟꯕ ꯉꯝꯕ ꯅꯠꯇꯦ ꯑꯗꯨꯕꯨ ꯑꯗꯨꯗꯤ ꯉꯥꯛꯇ ꯑꯣꯏꯔꯕꯁꯨ ꯌꯦꯡꯕꯤꯔꯝꯃꯤꯕ ꯌꯦꯡꯕꯤꯔꯝꯕꯒꯤꯗꯃꯛꯇꯗꯤ ꯑꯗꯨꯕꯨ ꯊꯥꯒꯠꯆꯔꯤ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯍꯥꯏꯕ ꯊꯥꯒꯠꯆꯔꯤ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯉꯁꯤꯗꯤ ꯅꯩꯔꯦ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕꯤꯅꯤꯡꯗꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯦꯡꯕꯤꯔꯝꯕꯒꯤꯗꯃꯛꯇꯗꯤ ꯊꯥꯒꯠꯆꯔꯤ ꯑꯩꯈꯣꯏꯕꯨ ꯌꯦꯡꯕꯤꯅꯤꯡꯗ꯭ꯔꯕꯁꯨ ꯃꯇꯦꯛ ꯈꯔ ꯌꯦꯡꯕꯤꯔꯝꯃꯦ ꯍꯥꯏꯐꯦꯠꯇꯪ ꯑꯣꯏꯔꯕꯁꯨ ꯆꯪꯕꯤꯔꯝꯕꯒꯤꯗꯃꯛꯇꯗꯤ ꯑꯗꯣꯝꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯐꯦꯠꯇꯪ ꯐꯣꯡꯗꯣꯛꯆꯔꯤ ꯆꯪꯕꯤꯔꯝꯃꯒ ꯑꯩꯈꯣꯏꯗ ꯃꯁꯛ ꯎꯠꯄꯤꯔꯝꯃꯒꯀꯣ ꯄꯤꯌꯨ ꯋꯥꯍꯩ ꯑꯃꯇ ꯑꯣꯏꯔꯕꯁꯨ ꯐꯣꯡꯗꯣꯛꯄꯤꯔꯝꯕ ꯄꯤꯌꯨ ꯇꯟꯖꯥ ꯍꯥꯏꯕꯗꯣ ꯁꯛꯂꯛꯑꯣ ꯑꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯄꯤꯌꯨ ꯇꯟꯖꯥ ꯍꯥꯏꯕ ꯏꯁꯩꯁꯤ ꯀꯩ ꯏꯁꯩꯅꯣ ꯄꯤꯌꯨ ꯇꯟꯖꯥ ꯄꯤꯌꯨ ꯇꯟꯖꯥ ꯄꯤꯒꯦ ꯋꯥꯈꯜ ꯅꯪꯒꯤ ꯊꯃꯣꯏꯅ ꯄꯤꯒꯦ ꯍꯥꯏꯅꯤꯡꯕ ꯋꯥꯈꯜ ꯋꯥꯍꯩ ꯆꯤꯟꯕꯥꯟꯗ ꯍꯥꯏꯅꯤꯡꯕ ꯋꯥꯍꯩ ꯂꯧꯔꯣ ꯊꯃꯣꯏ ꯊꯝꯂꯒꯦ ꯅꯪꯒꯤ ꯍꯣꯏ ꯆꯥꯛꯁꯨ ꯆꯥꯗ꯭ꯔꯤ ꯍꯥ ꯍꯣꯏ ꯆꯥꯛ ꯕꯦꯅ ꯆꯥꯍꯟꯕꯤꯌꯣ ꯕ꯭ꯂꯣꯛꯁꯦ ꯕꯦꯅ ꯕꯦꯅ ꯕ꯭ꯂꯣꯛꯁꯦ ꯀꯥꯏꯗ ꯏꯕꯥꯏꯒ ꯍꯦꯟꯅ ꯁꯤꯗꯣꯏꯅꯤ ꯌꯦꯡꯅꯤꯡꯗꯕꯅꯣ ꯄꯛꯇꯕ ꯅꯨꯄꯤ ꯌꯧꯄꯨꯝ ꯁꯤꯔꯦ ꯁꯤꯅꯤ ꯑꯩ ꯌꯦꯡꯅꯤꯡꯉꯤꯁꯦ ꯀꯩ ꯃꯥ ꯍꯧꯖꯤꯛ ꯌꯦꯡꯅꯤꯡꯗꯦ ꯍꯥꯏꯔꯝꯕꯗꯣ ꯅꯠꯇ꯭ꯔꯣ ꯃꯥꯅꯦ. ꯊꯦꯡꯀ꯭ꯌꯨ ꯊꯦꯡꯛ ꯌꯨ ꯑꯁꯦꯡꯕꯩꯅꯦ ꯋꯥꯅ ꯑꯋꯥꯕ ꯑꯃ ꯈꯥꯡꯉꯒꯅꯦꯕ ꯌꯦꯡꯉꯤꯁꯦ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯃꯣꯏꯅ ꯍꯦꯟꯅ ꯋꯥꯔꯤꯅꯦꯕ ꯑꯗꯨꯅ ꯍꯦꯟꯅ ꯅꯨꯡꯁꯤꯌꯦ ꯁꯤꯗ ꯂꯩꯔꯦ ꯑꯩꯈꯣꯏꯗꯤ ꯃꯥꯁꯦ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯗ ꯄ꯭ꯔꯦꯡ ꯇꯧꯕ ꯑꯣꯏꯔꯝꯃꯦ ꯑꯗꯨ ꯌꯦꯡꯕꯤꯅꯤꯡꯕꯒꯤꯁꯨ ꯊꯦꯡꯀ꯭ꯌꯨ ꯌꯦꯡꯕꯤꯅꯤꯡꯗꯕꯒꯤꯁꯨ ꯊꯦꯡꯀ꯭ꯌꯨ ꯂꯣꯏꯅ ꯊꯦꯡꯀ꯭ꯌꯨ ꯑꯩꯈꯣꯏꯗꯤ ꯄꯨꯝꯅꯃꯛ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯕꯒꯤꯁꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯟꯅ ꯇꯧꯕꯤꯈꯤꯕꯒꯤꯁꯨ ꯊꯦꯡꯀ꯭ꯌꯨ unsubscribe ꯇꯧꯕꯤꯈꯤꯕꯒꯤꯁꯨ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯗꯤ ꯄꯨꯝꯅꯃꯛ ꯊꯦꯡꯀ꯭ꯌꯨ ꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕ ꯑꯣꯏꯔꯣ ꯅꯨꯡꯉꯥꯏꯕ ꯑꯣꯏꯔꯣ ꯋꯥꯍꯩ ꯑꯃꯇ ꯑꯣꯏꯔꯁꯨ ꯏꯔꯒ ꯑꯩꯈꯣꯏꯅ ꯍꯥꯏꯕꯤꯔꯛꯏꯁꯦ ꯁꯤꯕꯨ ꯅꯨꯡꯉꯥꯏꯕꯅꯤ ꯁꯤꯁꯦ ꯁꯅꯥꯊꯣꯏ ꯅꯤꯡꯊꯧꯖꯥ ꯅꯣꯏ ꯑꯍꯨꯝꯗꯩ ꯑꯃ ꯀꯣꯏꯔꯒꯦ ꯀꯣꯏꯔꯣ ꯑꯃꯗꯤ ꯅꯨꯡꯉꯥꯏꯔꯣꯏꯌꯦ ꯑꯩꯈꯣꯏ ꯁꯨꯕꯅꯤꯅ ꯃꯤꯡ ꯃꯥꯟꯅꯩ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯆꯍꯤꯗꯤ ꯅꯤꯐꯨ ꯌꯥꯡꯈꯩ ꯆꯍꯤꯗꯣ ꯍꯣꯔꯦꯟ ꯂꯥꯏꯚ ꯂꯣꯏꯔꯝꯗꯥꯏꯗ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝ ꯂꯥꯏꯚ ꯂꯣꯏꯕ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝꯒꯤ ꯄꯨꯟꯅ ꯑꯣꯏꯅ ꯍꯣꯏ ꯍꯥꯏꯔꯛꯑꯒꯦ ꯃꯊꯪ ꯍꯪꯉꯛꯄꯗꯣ ꯄꯨꯂꯞꯇ ꯁꯨꯝ ꯍꯥꯏꯕꯗꯣ ꯅꯨꯡꯉꯥꯏꯇꯦꯕ ꯃꯌꯥꯝ ꯆꯥꯝꯃꯗꯒꯤ ꯃꯥꯏꯅꯁ ꯇꯧꯔ ꯍꯥꯏꯖꯔꯛꯑꯒꯦ ꯍꯦꯂꯤ ꯅꯤꯡꯖꯪꯉꯦ ꯍꯣꯔꯦꯟ ꯄꯨꯟꯅ ꯑꯗꯨꯝ ꯍꯥꯏꯔꯒꯦ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯒꯨꯗ ꯅꯥꯏꯠ ꯕꯥꯏ ꯕꯥꯏ ꯅꯨꯡꯉꯥꯏꯅ ꯇꯨꯝꯊꯣꯛꯎꯔꯣꯆꯣ ꯃꯪ ꯐꯔꯣ ꯃꯪꯗ ꯎꯕ ꯑꯣꯏꯖꯔꯣ ꯈꯪꯗꯅ ꯍꯣꯡꯂꯛꯀꯅꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯌꯦꯡꯉꯒ ꯇꯨꯝꯕ ꯃꯤꯁꯤꯡꯁꯦ ꯍꯥꯏꯗꯤ ꯁꯨꯝ ꯇꯨꯝꯈꯤꯕꯗꯣ ꯑꯗꯨ ꯂꯥꯏꯚꯇ ꯑꯩꯈꯣꯏ ꯎꯕꯒ ꯌꯥꯎꯕ ꯅꯣꯏ ꯑꯍꯨꯝꯁꯦ ꯀꯅꯥꯅ ꯀꯅꯥꯅ ꯍꯦꯟꯅ ꯐꯖꯒꯦ ꯐꯖꯒꯦ ꯌꯦꯡꯕꯤꯔꯣ ꯑꯗꯨꯝ ꯑꯩꯈꯣꯏ ꯑꯍꯨꯝ ꯆꯞ ꯃꯌꯦꯛ ꯃꯥꯟꯅꯩ ꯁꯦꯡꯗꯕ꯭ꯔꯥ ꯃꯌꯦꯛ ꯁꯦꯡꯗ꯭ꯔꯒꯅ ꯑꯩꯈꯣꯏꯗ ꯍꯪꯉꯗꯤ ꯏꯁꯥ ꯏꯁꯥꯅ ꯍꯦꯟꯖꯈꯤꯅꯤ ꯑꯗꯨ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗ ꯑꯗ ꯌꯦꯡꯉꯣ ꯀꯅꯥꯅ ꯍꯦꯟꯒꯦ ꯔꯦꯇ꯭ꯔꯤꯛ ꯑꯩꯒꯤ ꯐꯣꯟ ꯈꯥꯏꯔꯕ ꯅꯝꯕꯔ ꯑꯃꯗꯣ ꯎꯟꯁꯥꯅꯦ ꯕꯦꯂꯦꯟꯁ ꯌꯥꯎꯗ꯭ꯔꯦ ꯐꯣꯟꯁꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯇꯥꯈ꯭ꯔꯦ ꯁꯤꯗ ꯁꯤ ꯅꯝꯕꯔꯁꯤꯗ ꯅꯠꯇ꯭ꯔꯣ ꯍꯥꯏꯌꯣ ꯍꯣꯏ ꯍꯣꯏ ꯅꯪ ꯀꯣꯜ ꯔꯤꯇꯤꯛ ꯇꯧꯕꯤꯌꯣ ꯈꯥꯡꯉꯦꯕꯝꯒꯤ ꯅꯝꯕꯔ ꯑꯃꯗꯣ ꯌꯥꯗ꯭ꯔꯦ ꯆꯠꯇ꯭ꯔꯦꯌꯦ ꯑꯗꯨꯅ ꯑꯁꯤ ꯄꯤꯔꯤꯕ ꯅꯝꯕꯔꯁꯤꯗ ꯃꯌꯥꯝꯅ ꯀꯣꯜ ꯇꯧꯕꯤꯔꯣ ꯃꯌꯥꯝ ꯂꯦꯟꯁ ꯍꯥꯞꯄ ꯃꯥꯟꯗ꯭ꯔ ꯑꯩꯁꯦ ꯃꯥꯜꯂꯦ ꯅꯪ ꯂꯦꯟꯁ ꯍꯥꯞꯄꯦ ꯅꯪ ꯉꯁꯥꯏ ꯈꯨꯟꯕꯗꯣ ꯍꯥꯞꯆꯤꯜꯂꯤꯔꯣ ꯕ꯭ꯂꯨ ꯆꯪꯈ꯭ꯔꯦ ꯉꯁꯥꯏ ꯂꯦꯟꯁ ꯑꯃ ꯗꯁꯕꯤꯟ ꯌꯥꯎꯔꯝꯃꯦ ꯑꯗꯨ ꯃꯉꯣꯟꯗ ꯍꯥꯞꯆꯤꯜꯂꯦ ꯕꯨꯠ ꯃꯥꯟꯕ ꯑꯃꯁꯨ ꯌꯥꯎꯔꯦ ꯃꯥꯟꯕꯅꯦ ꯕꯦꯔꯥꯡ ꯊꯣꯛꯆꯣꯝ ꯕꯦꯔꯥꯡ ꯊꯣꯛꯆꯣꯝ ꯊꯦꯡꯀ꯭ꯌꯨ ꯕꯨꯠ ꯃꯥꯟꯕ ꯑꯃ ꯌꯥꯎꯕꯤꯕꯒꯤ ꯐꯖꯔꯕ ꯆꯤꯟꯕꯥꯟ ꯑꯍꯨꯝꯗꯨꯅ ꯁꯨꯝ ꯐꯪꯉ ꯂꯩ ꯑꯝꯇ ꯁꯨꯒꯠꯂꯛꯑꯣ ꯌꯦꯡꯒꯦ ꯐꯖꯕ꯭ꯔꯥꯅ ꯐꯖꯔꯕ ꯃꯌꯥꯝ ꯍꯥꯏꯗꯧ ꯅꯠꯇꯦ ꯕꯦ ꯍꯥꯏꯗꯧꯅꯤ ꯍꯣꯏ ꯕꯦ ꯁꯤ ꯅꯝꯕꯔ ꯔꯦꯇꯤꯛ ꯈꯥꯡꯉꯦꯝꯕꯝꯒꯤ ꯕꯦ ꯔꯦꯇꯤꯛ ꯈꯥꯡꯉꯦꯝꯕꯝꯅ ꯄꯤꯖꯔꯤꯕ ꯅꯝꯕꯔꯁꯤꯗ ꯕꯦꯔꯥ ꯊꯣꯛꯆꯣꯝꯅ ꯃꯌꯥꯝ ꯊꯣꯛꯇꯣꯛꯀꯅꯤꯀꯣ ꯑꯕꯦꯔꯥꯎ ꯊꯣꯛꯆꯣꯝꯁꯦ ꯊꯣꯛꯃꯟꯈ꯭ꯔꯦ ꯃꯁꯛꯁꯨ ꯐꯖꯩ ꯑꯇꯩꯁꯨ ꯐꯖꯩ ꯂꯣꯏꯅ ꯐꯖꯩ ꯑꯕꯦꯟꯅꯥꯎ ꯊꯣꯛꯆꯣꯝꯗꯤ ꯃꯁꯛ ꯌꯥꯝ ꯐꯖꯕꯅꯤ ꯕꯨꯞ ꯕꯨꯞ ꯂꯥꯎꯔꯒ ꯏꯔꯝꯒꯤ ꯀꯌꯥꯕꯨ ꯂꯥꯏꯚ ꯇꯧꯗꯣꯏꯅꯣ ꯃꯌꯥꯝꯅ ꯇꯧꯅꯤ ꯑꯗꯨꯒ ꯃꯌꯥꯝꯅ ꯌꯦꯡꯕꯤꯗ꯭ꯔꯕꯗꯤ ꯑꯩꯈꯣꯏ ꯂꯥꯏꯚ ꯂꯣꯏꯁꯤꯜꯂꯅꯤ ꯑꯩꯈꯣꯏ ꯈꯛꯇꯪ ꯇꯧꯕ ꯌꯥꯗꯕꯅꯤ ꯃꯌꯥꯝꯅꯕꯨ ꯌꯦꯡꯕꯤꯔꯗꯤ
ꯇꯨꯝꯗꯕꯤꯗ ꯅꯣꯡꯉꯥꯟꯕꯧ ꯂꯦꯞꯇꯣꯞ ꯍꯜꯂꯣ ꯍꯥꯏꯔꯕꯁꯨ ꯐꯥꯒꯗꯧꯔꯤꯕ ꯕꯥꯏ ꯕꯥꯏ ꯅꯤꯌꯔꯒꯨꯝꯕꯗꯣ ꯊꯥꯔ ꯅꯨꯡꯉꯥꯏꯗꯣꯏ ꯃꯥꯜꯂꯦ ꯑꯗꯨꯗꯤ ꯃꯤ ꯇꯨꯝꯅꯗꯕꯅꯦꯕ ꯑꯗꯨꯗꯗꯤ ꯕꯥꯏ ꯕꯥꯏꯗꯗꯤ ꯑꯗꯨ ꯕꯦꯛ ꯆꯥꯕꯗ ꯀꯤꯌꯦ ꯑꯗꯨꯗꯤ ꯑꯩ ꯇꯨꯝꯕꯤꯔꯣ ꯑꯩꯗꯤ ꯊꯦꯡ ꯀꯤꯒꯅꯨ ꯀꯤꯒꯅꯨ ꯃꯌꯥꯏ ꯊꯪꯕꯤ ꯅꯪꯒꯤ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯕ꯭ꯔꯤꯇꯤ ꯈꯥꯡꯉꯦꯝꯕꯝꯅ ꯍꯥꯏꯅꯤꯡꯉꯤꯁꯦ ꯆꯨꯝꯅ ꯂꯩꯕꯗ ꯀꯤꯔꯗꯨꯅ ꯑꯗꯨꯝ ꯁꯨꯒꯠꯂꯛꯑꯗꯤ ꯀꯩ ꯑꯣꯏꯔꯝꯃꯅꯤ ꯑꯗꯣ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯈꯜꯂꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯁꯨꯒꯠꯂꯛꯑꯔꯣꯏ ꯅꯣꯛꯂꯛꯀꯅꯨ ꯑꯩꯗꯤ ꯃꯥꯅ ꯁꯥꯎꯔꯔꯣꯏ ꯐꯔꯦ ꯂꯩꯔꯦꯀꯣ ꯍꯤꯔꯝꯅꯤꯅ ꯑꯩ ꯅꯣꯏꯔꯣꯏ ꯃꯥꯗꯤ ꯍꯤꯔꯝꯕꯤꯅꯤꯅ ꯑꯃꯨꯛ ꯐꯔꯛ ꯇꯥꯁꯜꯂꯛꯀꯅꯤ ꯈꯦꯠꯊꯔ ꯂꯣꯏꯔꯦꯀꯣ ꯌꯥꯝ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯄꯁꯦ ꯁꯨꯃꯥꯏꯅ ꯅꯣꯛꯀꯗꯕ ꯃꯤꯅꯒ ꯅꯣꯛꯑꯝꯕꯗꯣꯀꯣ ꯃꯤ ꯃꯌꯥꯝ ꯅꯣꯛꯅꯕꯗ ꯁꯨꯝ ꯅꯨꯡꯉꯥꯏꯇꯕꯗꯣ ꯃꯤꯗꯨꯒꯤ ꯕꯤꯠ ꯍꯥꯞꯄꯤꯕꯗꯣ ꯑꯗꯨ ꯈꯤꯇꯪꯗꯤ ꯅꯣꯛꯄꯤꯒꯗꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯩ ꯋꯥꯐꯝꯗꯣ ꯍꯥꯏꯗꯤ ꯃꯤꯅ ꯅꯣꯛꯑꯝꯃꯒꯁꯨ ꯍꯥꯏꯅ ꯈꯤꯇꯪꯗ ꯑꯣꯏꯁꯨ ꯑꯗꯨ ꯌꯥꯝꯅ ꯎꯁꯤꯠꯇꯕꯩ ꯃꯑꯣꯡꯗ ꯀꯥꯔꯅ ꯇꯧꯔꯨꯕꯗꯨꯗꯤ ꯃꯤꯗꯣ ꯍꯦꯟꯅ ꯁꯥꯎꯅꯤꯡꯉꯦ ꯃꯥ ꯌꯥꯝ ꯅꯣꯛꯅꯤꯡꯗꯅ ꯅꯣꯛꯏꯅꯦ ꯒꯥꯏ ꯑꯗꯨꯗꯤ ꯅꯠꯇꯕꯤ ꯁꯨꯃꯥꯏꯅ ꯅꯣꯛꯁꯜꯂꯣꯕ ꯀꯥꯏ ꯀꯩ ꯂꯝꯗꯩꯅꯣ ꯅꯣꯏ ꯑꯍꯨꯝꯁꯤꯕꯨ ꯍꯌꯦꯜ ꯎꯆꯤꯋꯥꯗꯩꯅꯦ ꯎꯆꯤꯋꯥ ꯍꯌꯦꯜ ꯎꯆꯤꯋꯥ ꯕ꯭ꯔꯣꯁꯦ ꯍꯧꯖꯤꯛ ꯈꯛꯇ ꯉꯁꯤ ꯈꯛꯇ ꯆꯪꯕꯤꯔꯛꯄ ꯅꯦ ꯕꯦꯅꯥꯎ ꯆꯥꯛ ꯆꯥꯔꯕꯣ ꯃꯣꯏ ꯃꯁꯦꯟ ꯍꯪꯅꯕ ꯋꯥꯐꯝꯅꯦ ꯑꯩꯈꯣꯏꯗ ꯅꯠꯇꯦ ꯍꯣꯏ ꯆꯥꯛ ꯆꯥꯔꯝꯃꯅꯤ ꯑꯗꯣ ꯀꯨꯆꯨꯁꯨ ꯌꯥꯝ ꯉꯧꯕ ꯃꯥꯜꯂꯦ ꯑꯍꯨꯝꯃꯛ ꯉꯛꯁꯝ ꯉꯧꯋꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗꯀꯣ ꯑꯩꯈꯣꯏꯁꯦ ꯍꯌꯦꯡ ꯍꯪꯆꯤꯠ ꯅꯣꯏꯒꯤ ꯔꯣꯁꯇꯤꯡ ꯚꯤꯗꯤꯑꯣ ꯍꯣꯏ ꯀꯤꯁꯟꯅꯤꯔꯣꯝꯅ ꯑꯩꯈꯣꯏꯒꯤ ꯔꯣꯁꯇꯤꯡ ꯚꯤꯗꯤꯑꯣ ꯍꯥꯞꯄꯤꯔꯛꯀꯦ ꯍꯥꯏ ꯊꯦꯡꯀ꯭ꯌꯨ ꯍꯥꯞꯄꯤꯔꯛꯑꯣ ꯌꯦꯡꯗꯣꯏ ꯍꯥꯏꯖꯔꯝꯃꯦ ꯑꯩꯈꯣꯏ ꯌꯦꯡꯗꯣꯏ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯀꯨꯆꯨ ꯉꯧꯋꯦ ꯑꯩꯈꯣꯏ ꯀꯨꯆꯨꯁꯦ ꯃꯥꯏꯁꯦꯀꯣ ꯑꯩꯈꯣꯏꯅꯅꯦ ꯑꯩꯈꯣꯏꯁꯦ ꯃꯥꯏꯁꯦ ꯈꯔ ꯆꯦꯅ ꯄꯛꯄꯅꯦ ꯉꯁꯤ ꯈꯔ ꯀꯦꯕꯩ ꯉꯧꯕ ꯃꯥꯟꯕꯅꯦ ꯂꯋꯥꯏ ꯅꯨꯄꯤꯒꯤꯅꯦ ꯊꯧꯔꯣꯏ ꯈꯨꯠꯁꯦꯕ ꯑꯗꯨꯗꯨꯒꯤ ꯃꯥꯏꯗ ꯆꯪꯗꯣꯟ ꯇꯩꯁꯜꯂꯒꯅꯦ ꯈꯨꯠꯁꯤꯅ ꯀꯩꯝ ꯄꯨꯗꯕ ꯈꯨꯠꯁꯦ ꯈꯨꯠ ꯃꯦꯀꯞ ꯌꯥꯎꯍꯧꯗ꯭ꯔꯦꯕ ꯈꯦꯠꯅꯗ꯭ꯔꯣ ꯀꯤꯁꯟꯅꯤꯔꯣꯝ ꯑꯩꯈꯣꯏꯒꯤ ꯔꯣꯁꯇꯤꯡꯗꯣ ꯌꯥꯝ ꯐꯖꯍꯜꯂꯛꯑꯣ ꯅꯠꯇ꯭ꯔꯗꯤ ꯁꯨꯝ ꯐꯖꯍꯜꯂꯛꯑꯣꯕ ꯑꯩꯈꯣꯏꯗꯣ ꯄꯦꯡ ꯉꯁꯤ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯗꯁꯨ ꯑꯩꯈꯣꯏꯅ ꯄꯦꯡ ꯅꯣꯏꯒꯤ ꯊꯨꯟꯒꯤ ꯄ꯭ꯔꯦꯡꯁꯨ ꯂꯩꯌꯦ ꯄꯦꯡ ꯅꯠꯇꯤꯌꯦ ꯄꯦꯡꯅꯦ ꯃꯌꯥꯝ ब्रदर एक दिन था तो होते बदर एक दिन था तो जो पेंग को ꯃꯁꯤꯁꯦ ꯌꯥꯝ ꯃꯨꯕ ꯃꯥꯏꯁꯤꯅ ꯌꯥꯝ ꯉꯧꯋꯦ ꯍꯣꯔꯦꯟ ꯋꯥꯏꯠ ꯉꯥꯛꯇ ꯃꯔꯛꯁꯤꯗ ꯇꯧꯕꯩꯔꯥ ꯈꯪꯗꯦꯕ ꯌꯥꯝ ꯃꯨꯗ꯭ꯔꯥ ꯍꯣꯅꯤꯁꯨ ꯌꯦꯡꯉꯨꯅꯦ ꯌꯥꯏ ꯑꯣꯏꯅꯤꯡꯕ ꯑꯣꯏꯁꯨ ꯑꯩ ꯈꯔ ꯃꯨꯕꯅꯤꯅ ꯐꯔꯦꯀꯣ ꯉꯧꯔꯣꯛ ꯉꯧꯔꯤꯕ ꯑꯃꯁꯤ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯅꯪꯁꯨ ꯑꯀꯤꯕ ꯑꯍꯨꯝꯁꯦ ꯌꯦꯡꯕꯤꯔꯣ ꯃꯣꯏ ꯃꯁꯦꯟ ꯍꯥꯏꯅꯕ ꯋꯥꯔꯤꯅꯤ ꯑꯩꯈꯣꯏꯁꯦ ꯅꯣꯏ ꯃꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯅ ꯌꯦꯡꯉꯤꯅꯦ ꯑꯩꯈꯣꯏꯗ ꯍꯥꯏꯔꯛꯑꯣ ꯋꯥꯔꯤꯁꯤ ꯀꯩꯅꯣ ꯅꯣꯏ ꯋꯥꯔꯤꯅꯤꯗ ꯂꯩ ꯀꯅꯥꯒꯤ ꯊꯨꯟꯅꯣ ꯅꯣꯏ ꯉꯁꯤꯒꯤ ꯃꯤꯒꯤ ꯊꯨꯟꯅꯦꯕꯀꯣ ꯃꯤꯒꯤ ꯊꯨꯟꯗꯣ ꯉꯥꯏꯍꯥꯛ ꯋꯥꯏꯔꯒ ꯅꯣꯡꯃ ꯀꯦꯇꯦꯟꯊꯥꯅ ꯚꯤꯗꯤꯑꯣ ꯑꯃ ꯊꯥꯒꯠꯄꯅꯦ ꯑꯗꯨꯗ ꯌꯥꯎꯕ ꯊꯨꯟꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯗꯨ ꯊꯨꯟꯗꯣ ꯀꯩꯅꯣꯅꯦ ꯃꯤꯒꯤ ꯊꯨꯟꯗꯣ ꯑꯩꯈꯣꯏꯅ ꯉꯥꯏꯍꯥꯛ ꯀꯤꯔꯦ ꯇꯨꯝꯍꯧꯔꯒꯦ ꯗꯥꯏꯂꯣꯛꯇ ꯋꯥꯏꯕ ꯎꯔꯅꯤ ꯃꯤꯒꯤ ꯊꯨꯟ ꯗꯥꯏꯂꯣꯛꯇ ꯋꯥꯏꯕ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯗꯣ ꯑꯩꯈꯣꯏ ꯕꯗꯔ ꯑꯦꯀꯦꯗꯦꯟꯊꯥꯗ ꯄꯦꯡꯀꯣꯟ ꯃꯪꯗ ꯎꯖꯔꯣ ꯌꯦꯡꯉꯔꯣꯏ ꯇꯨꯝꯃꯒꯤ ꯇꯨꯝꯒꯅꯨ ꯇꯨꯝꯃꯗꯤ ꯅꯪ ꯃꯪꯂꯥꯛꯅ ꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯀꯔꯤ ꯃꯊꯦꯜ ꯆꯥꯕꯤꯔꯒꯦ ꯌꯦꯔꯨꯝ ꯊꯨꯟꯗꯤ ꯌꯥꯎꯗ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯌꯥꯎꯗꯦ ꯑꯩꯈꯣꯏ ꯊꯣꯛꯇꯦ ꯁꯣꯏꯕꯅꯦ ꯑꯣꯀꯦ ꯏꯠꯁ ꯑꯣꯀꯦ ꯉꯥꯛꯄꯤꯔꯁꯤ ꯁꯣꯏꯔꯁꯨ ꯑꯩꯈꯣꯏꯅ ꯆꯨꯝꯅ ꯄꯥꯊꯣꯛꯈ꯭ꯔꯦ ꯀꯩ ꯂꯝꯕꯤ ꯀꯩ ꯅꯨꯡꯁꯥꯁꯤꯡꯅꯣ ꯀꯩ ꯂꯝꯕꯤ ꯃꯈꯥ ꯂꯝꯕꯤ ꯂꯝꯒꯤ ꯍꯥꯏꯕꯅꯦ ꯃꯥꯁꯤ ꯂꯝꯒꯤ ꯑꯩꯈꯣꯏ ꯁꯦꯝꯗꯣꯛꯄꯤꯔꯁꯦ ꯍꯥꯏꯕ ꯕꯅꯥꯟ ꯈꯤꯇꯪ ꯂꯥꯟꯕꯗ ꯍꯥꯏꯗꯤ ꯈꯨꯄꯤꯅꯤ ꯃꯣꯏꯅ ꯑꯃꯨꯛ ꯂꯥꯟꯅ ꯄꯥꯔꯛꯑꯦ ꯂꯥꯏꯔꯤꯛ ꯍꯩꯇꯦꯅ ꯃꯣꯏꯅ ꯑꯃꯨꯛ ꯁꯦꯔꯥꯟꯗ꯭ꯔꯝ ꯍꯥꯏꯕꯅꯦ ꯁꯣꯏꯕꯅꯦ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯗꯤ ꯉꯥꯛꯄꯤꯒꯅꯤ ꯋꯥ ꯀꯔꯤ ꯀꯔꯥ ꯍꯌꯦꯟ ꯅꯨꯡꯌꯥ ꯂꯣꯏ ꯁꯨꯔꯦ ꯅꯤꯡꯊꯧꯖꯝ ꯔꯥꯖꯦꯟ ꯀꯣꯏꯂꯥꯎ ꯑꯅꯤ ꯑꯍꯨꯝꯃꯛ ꯑꯃꯈꯛꯇꯗꯤ ꯅꯨꯡꯉꯥꯏꯇꯦ ꯉꯁꯤꯗꯤ ꯌꯥꯗ꯭ꯔꯦ ꯀꯩ ꯍꯥꯏꯅꯣ ꯁꯤꯕꯨ ꯍꯥꯄꯦꯟꯗ ꯉꯥꯎꯕ ꯑꯩꯈꯣꯏ ꯁꯥꯏꯖꯁꯦ ꯐꯖꯔꯝꯃꯦ ꯉꯁꯤꯗꯤ
ꯐꯖꯔꯝꯃꯕꯅꯦ ꯅꯣꯏꯒꯤ ꯑꯦꯛꯁ ꯂꯩꯁꯥꯕꯤ ꯌꯥꯎꯅꯕ꯭ꯔꯣ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯗꯤ ꯀꯩ ꯃꯥꯟꯒꯦ ꯑꯩꯈꯣꯏꯕꯨ ꯂꯩꯁꯥꯕꯤ ꯅꯠꯇ꯭ꯔꯗꯤ ꯕꯦꯔꯤ ꯊꯛꯄꯤ ꯅꯨꯃꯤꯠꯇꯣ ꯀꯔꯤꯅꯣ ꯃꯥꯟꯕ꯭ꯔꯣ ꯇꯧꯔꯤꯗꯨꯕꯣ ꯕꯦꯔꯤꯕꯨ ꯊꯛꯆꯗ꯭ꯔꯤꯅꯦ ꯕꯦꯔꯤ ꯊꯛꯑꯒꯗꯤ ꯕꯦꯔꯤ ꯊꯛꯄꯒꯤ ꯆꯍꯤ ꯑꯃꯅꯤ ꯑꯃꯅꯤ ꯍꯥꯏꯕ ꯌꯥꯕ ꯑꯩꯈꯣꯏ ꯑꯍꯟ ꯑꯣꯏꯔꯀꯥꯟꯗ ꯕꯤꯔꯤꯒ ꯊꯥꯔꯒ ꯇꯧꯔꯛꯀꯅꯤꯀꯣ ꯑꯍꯟ ꯑꯣꯏꯔꯁꯨ ꯑꯗꯨꯝ ꯂꯥꯏꯐ ꯇꯥꯏꯔ ꯁꯤꯖꯅꯤꯡꯕꯗꯣ ꯕꯤꯔꯤ ꯑꯃꯃꯝꯒ ꯊꯥꯔꯒ ꯁꯣꯅꯥ ꯕꯤꯔꯤꯒꯗꯣ ꯍꯥꯏꯔꯗꯤ ꯈꯪꯉꯦ ꯑꯉꯥꯎꯕ ꯍꯥꯏꯕ ꯅꯠꯇꯦ ꯑꯉꯧꯕ ꯋꯥꯏꯠ ꯑꯉꯧꯕ ꯀꯩꯅꯣ ꯑꯩꯈꯣꯏ ꯍꯥꯏꯕꯅ ꯑꯉꯥꯎꯕ ꯍꯥꯏꯕ ꯅꯠꯇꯦ ꯑꯉꯧꯕ ꯍꯣꯏ ꯑꯩꯈꯣꯏꯕꯨ ꯑꯉꯥꯎꯕ ꯑꯩꯈꯣꯏ ꯁꯥꯏ ꯕꯤꯔꯤ ꯊꯛꯄ ꯌꯥꯔꯣꯏ ꯔꯤꯊꯤ ꯈꯥꯏ ꯌꯥꯔꯦ ꯂꯦꯞꯄꯣ ꯈꯥꯡꯕ ꯉꯝꯗ꯭ꯔꯦ ꯍꯣꯏ ꯔꯤꯇꯤ ꯈꯥꯏꯕ ꯃꯤ ꯅꯠꯇꯦ ꯍꯥꯞꯄꯦꯟꯅ ꯉꯥꯎꯕꯒꯤꯅꯦ ꯍꯥꯞꯄꯦꯟꯅ ꯉꯥꯎꯕ ꯉꯥꯎꯕ ꯅꯠꯇꯦ ꯑꯉꯧꯕ ꯍꯥꯞꯄꯦꯟ ꯑꯉꯧꯕ ꯍꯥꯏꯕꯗꯣ ꯑꯗꯨꯗꯨꯅꯦ ꯑꯩꯈꯣꯏꯅ ꯉꯥꯎꯕ ꯍꯥꯏꯕ ꯅꯠꯇꯦ ꯃꯃꯥꯅ ꯁꯤꯅꯦꯕ ꯉꯥꯎꯕ ꯍꯥꯏꯕꯅꯦ ꯉꯥꯎꯕ ꯅꯠꯇꯦ ꯑꯉꯧꯕ ꯍ꯭ꯋꯥꯏꯠ ꯍꯥꯏꯕꯅꯤ ꯁꯤꯅꯦꯕ ꯑꯃꯨꯛ ꯍꯥꯏꯔꯦ ꯑꯩꯈꯣꯏ ꯑꯍꯨꯝꯗꯤ ꯄꯣꯄꯤ ꯈꯪꯗꯦꯀꯣ ꯍꯨꯏꯅꯥꯎꯒ ꯑꯝꯇ ꯀꯥꯎꯈ꯭ꯔꯦ ꯆꯨꯡꯈꯥꯝ ꯕꯤꯀꯥꯁ ꯃꯧꯗ ꯆꯣꯞꯄ ꯂꯦꯞꯄꯣꯅ ꯑꯝꯇ ꯍꯥꯏꯔꯛꯑꯣ ꯁꯤꯁꯇꯔ ꯃꯧꯗ ꯆꯦꯞꯄ ꯑꯩꯈꯣꯏꯁꯦ ꯇꯁꯦꯡꯅ ꯍꯥꯏꯕꯗ ꯅꯠꯇꯦ ꯀꯩꯅꯣ ꯍꯥꯏꯅꯣ ꯂꯣꯡꯗꯝꯕ ꯊꯣꯛꯂꯛꯑꯦ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯅꯠꯇꯦ ꯍꯥꯏꯕ ꯑꯃ ꯅꯨꯄꯥ ꯃꯁꯛ ꯈꯔ ꯃꯨꯔꯒ ꯂꯣꯏꯅ ꯍꯥꯏꯔꯛꯑꯣ ꯅꯁꯥꯒꯤ ꯑꯄꯤꯛꯄꯗꯣ ꯈꯨꯠꯂꯥꯏꯕꯣꯏ ꯅꯠꯇꯦ ꯍꯥꯏꯕ ꯈꯨꯠꯂꯥꯏꯕꯣꯏ ꯅꯠꯇꯦꯀꯣ ꯃꯌꯥꯝ ꯈꯨꯠꯂꯥꯏꯕꯣꯏ ꯅꯠꯇꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯤ ꯃꯌꯥꯝ ꯑꯩꯈꯣꯏꯗꯤ ꯃꯤꯡ ꯂꯣꯏꯅ ꯍꯥꯏꯔꯛꯑꯣ ꯇꯥꯐꯝ ꯈꯪꯗ꯭ꯔꯦ ꯉꯥꯡꯁꯤꯜꯂꯛꯀꯅꯨ ꯍꯣꯅꯤ ꯍꯥꯟꯅ ꯍꯥꯏꯔꯣ ꯑꯩꯁꯥꯒꯤꯅ ꯍꯣꯅꯤꯁꯀꯔꯅꯤ ꯃꯌꯥꯝꯒꯤꯅ ꯍꯣꯅꯤ ꯑꯩꯒꯤ ꯂꯤꯡꯖꯦꯟ ꯊꯣꯏꯕꯤ ꯑꯦꯂꯥꯏꯁ ꯂꯤꯡꯖꯦꯟ ꯑꯦꯂꯥꯏꯁ ꯅꯥꯇꯤ ꯑꯩꯒꯤꯗꯤ ꯃꯌꯥꯝꯅ ꯈꯪꯅꯕꯁꯨ ꯈꯪꯅꯗꯕꯁꯨ ꯑꯃꯠꯇ ꯑꯣꯏꯖꯔꯒ ꯁꯅꯥꯊꯣꯏ ꯑꯦꯂꯥꯏꯁ ꯀꯩꯅꯣꯝ ꯍꯥꯏꯔꯤ ꯑꯦꯂꯥꯏꯁ ꯈꯣꯏ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯑꯩꯈꯣꯏ ꯁꯤꯗꯩꯗꯤ ꯑꯦꯂꯥꯏꯁ ꯌꯥꯎꯔꯛꯑꯅꯤ ꯃꯌꯥꯝ ꯀꯩꯅꯣ ꯀꯃꯦꯟ ꯈꯨꯄꯥꯗꯣ ꯗꯦꯅ ꯇꯥꯔ ꯂꯥꯟꯅ ꯈꯟꯈꯤꯅꯤ ꯁꯣꯔꯤ ꯕꯗꯔ ꯑꯩꯈꯣꯏ ꯄꯦꯡ ꯇꯧꯕꯅꯦ ꯑꯩꯈꯣꯏ ꯄꯦꯡꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯈꯤꯕ ꯃꯌꯥꯝ ꯌꯥꯎꯕ꯭ꯔꯣ ꯂꯥꯏꯚ ꯌꯦꯡꯕꯁꯤꯗ ꯂꯥꯏꯚ ꯌꯦꯡꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯕꯗꯔ ꯑꯦꯀꯥꯗꯦꯃꯤꯗ ꯄꯦꯡ ꯀꯣꯜ ꯇꯧꯈꯤꯕꯗꯣ ꯑꯗꯨ ꯌꯦꯡꯕꯤꯕ ꯌꯥꯎꯕ꯭ꯔꯣ ꯀꯩ ꯃꯣꯏ ꯕꯥꯗ ꯍꯔꯥꯎ ꯂꯩꯔꯕ ꯑꯩ ꯈꯪꯍꯧꯗ꯭ꯔꯦ ꯁꯤ ꯃꯅꯥꯛꯇ ꯌꯥꯎꯗꯦ ꯍꯪꯕꯤꯔꯛꯑꯣ ꯃꯌꯥꯝ ꯑꯩ ꯋꯥꯈꯜ ꯑꯃꯗ ꯇꯞꯅ ꯉꯥꯡꯉꯣ ꯅꯌꯨꯝꯗ ꯑꯍꯟꯒ ꯂꯩꯇ꯭ꯔꯣ ꯈꯜꯂꯒ ꯇꯥꯔꯦꯅꯦ ꯑꯣ ꯇꯠꯄ ꯇꯥꯔꯦ ꯁꯤꯕ ꯇꯥꯔꯦ ꯁꯤꯒꯗꯕ ꯑꯍꯟꯈꯩ ꯊꯩꯗꯣꯛꯑꯒ ꯊꯝꯈ꯭ꯔꯦꯕ ꯑꯍꯟꯈꯩꯗꯣ ꯑꯣꯟꯂꯥꯏꯟ ꯁꯣꯝꯗ ꯊꯝꯖꯟꯒꯗꯕ ꯑꯩꯈꯣꯏ ꯃꯐꯝ ꯑꯃꯗ ꯂꯥꯛꯑꯒ ꯂꯥꯏꯚ ꯊꯥꯕꯅꯦ ꯀꯩꯅꯣ ꯇꯧꯕꯅꯦ ꯁꯤꯒꯤ ꯐꯣꯟꯁꯦ ꯌꯥꯝ ꯍꯧꯕꯅꯦ ꯑꯗꯨꯅ ꯁꯤꯁꯦ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯁꯦ ꯇꯥꯍꯟꯗ꯭ꯔꯦꯕ ꯃꯤ ꯑꯝꯇ ꯇꯥꯍꯟꯗꯕ ꯑꯩꯈꯣꯏ ꯁꯥꯎꯟ ꯄ꯭ꯔꯨꯐꯅꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯦ ꯁꯥꯎꯟ ꯄ꯭ꯔꯨꯐꯅꯦ ꯃꯈꯣꯟ ꯑꯝ ꯅꯣꯛꯄꯗ ꯋꯥꯟꯊꯈ꯭ꯔ ꯃꯗꯨꯃꯛꯅꯤ ꯄꯥꯝꯕꯁꯨ ꯄꯨꯟꯁꯤꯒꯤ ꯑꯦꯝꯕꯨꯂꯦꯟꯁ ꯑꯝꯇ ꯇꯣꯡꯗ꯭ꯔꯤꯕ ꯑꯦꯝꯕꯨꯂꯦꯟꯁ ꯇꯣꯡꯕ ꯐꯪꯕ ꯒꯥꯏꯁꯦ ꯑꯩꯈꯣꯏꯗꯤ ꯄꯨꯟꯁꯤꯗꯗꯤ ꯂꯥꯏꯕꯛ ꯐꯕ ꯍꯥꯏꯕꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯋꯥꯡꯂꯦꯟꯁꯤꯅ ꯑꯩꯈꯣꯏꯅ ꯄꯨꯡ ꯀꯌꯥ ꯐꯥꯎ ꯂꯥꯏꯚ ꯊꯥꯗꯣꯏꯅꯣ ꯃꯌꯥꯝꯅ ꯌꯦꯡꯉꯤꯕ ꯁꯨꯝ ꯊꯥꯈꯤꯅꯤ ꯍꯥꯐꯦꯠ ꯑꯉꯧꯕ ꯁꯅꯥꯊꯣꯏꯗꯤ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯀꯣꯏ ꯅꯪꯗꯤ ꯀꯅꯥꯝꯇꯒꯤ ꯑꯣꯏꯕ ꯌꯥꯔꯣꯏ ꯅꯪꯒꯤ ꯉꯥꯛꯇꯅꯦ ꯃꯥꯗꯤ ꯀꯟꯅ ꯅꯣꯛꯀꯅꯨ ꯅꯥꯟꯊꯣꯛꯇꯅꯕꯒꯤ ꯀꯟꯅ ꯆꯦꯛꯁꯤꯟꯖꯔꯤ ꯁꯅꯥꯊꯣꯏ ꯉꯥꯛꯇꯪ ꯌꯦꯡꯉꯣ ꯀꯩꯅꯣ ꯇꯨꯝꯅꯤꯡꯉꯒꯗꯤ ꯌꯦꯡꯅꯤꯡꯗꯕ ꯊꯥꯔꯒ ꯊꯝꯕꯤꯔꯝꯃꯣꯀꯣ ꯅꯨꯡꯁꯤꯔꯣ ꯅꯣꯏ ꯑꯍꯨꯝꯒꯤ ꯅꯨꯄꯤ ꯉꯥꯛꯇ ꯀꯩꯅꯣ ꯁꯥꯕꯧ ꯃꯥꯟꯕꯤ ꯉꯥꯛꯇ ꯀꯥꯞꯄꯛꯎꯔꯥ ꯀꯨꯝꯁꯦ ꯀꯣꯄꯨꯅ ꯊꯣꯛꯐꯝ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯝ ꯍꯥꯏꯈ꯭ꯔꯦ ꯌꯥꯔꯦꯅꯦ ꯂꯣꯏꯔꯦ ꯗꯤꯇꯤ ꯈꯥꯡꯉꯦꯕ ꯌꯥꯔꯦ ꯅꯩꯈꯥꯏꯕꯤ ꯇꯤꯝꯁꯦ ꯅꯩꯈꯥꯏꯕꯤ ꯍꯥꯏꯔꯣ ꯅꯩꯈꯥꯏꯕꯤ ꯇꯤꯝꯁꯦ ꯀꯩ ꯀꯩꯅꯣ ꯅꯩꯕ ꯌꯥꯕ ꯅꯩꯈꯥꯏꯔꯅꯤ ꯑꯩꯈꯣꯏ ꯈꯨꯟꯒꯤ ꯃꯇꯥꯡꯗꯨꯁꯨ ꯅꯩꯈꯥꯏꯈ꯭ꯔꯦ ꯇꯝꯅ ꯇꯨꯝꯃꯨꯔꯒꯦꯅ ꯂꯥꯛꯄꯅꯤ ꯅꯣꯏ ꯑꯍꯨꯝꯁꯦ ꯄꯨꯔꯒ
Pele karam kauri nungai ribo. Nungai Ako magtaniko. Tania nungai diye Money official sister singi ming haram mo. ai gi lingzen ai gi sana thoi opi loi man le Ai gi ming na honis karni. ai no opi man Ni man da hai ba se koi samong sa bani. na hango ohen ganu pu sana thoi Se Ziki karam hai ba. nei ba ya bam ta thabu ama Jagoi anai ba miyeng gira. thabu ama taro hai bra yenge hai bra Macam ai kan nam hai ge ba ko. Mama na ku jo opi ma na ba ka ku lai ba ka ku ro. มาทั้งมาค่าในขายไว้จำนามิงทนจะเป็นแม่อาในขายคันมีระเบิดสุด thank you ในขายคันเบียร์ก็สุด thank you ปุ่มน้ำมันแข็ง isinga nai badum nai kan ne อีชิงอันนี้เป็นจะส่งทบกี้วิดีโอมาท้าครับในแม่ยังวิดีโอดูได้คิดได้ในคลิปนี้ชิงโดอะตุมาดีในแคร์ Da mani shi. มาค่าตาหน้าอีชิงแคร์ในที่แก kre adong message ka kre Adogi massage so adogi massage do ka pikre. Massage masage adogi massage do ka pikre bani na koi uzadre adogi massage do. Kana no saman da sago se sana tombi agi karando tora agi. Who is sana tombi? I don't know sana tombi is I don't know. sana to bi bu kana no I don't know the sana tombi. sana to be out there ตัวมีการดูตัว sana tombi ni loi le sai da. ฮะสาระตัวมีการเสนอ Hai sana tombi. Chandra. Aniskar hybrid kahi ngo. Tilai ko sura ba male. Hakat sabaya mole masal. Sa hai da bam zar le du ne isa di allergy wara ba ije du ki ne allergy to khala. sister ko yin ne ka ในขายมีติ้งเซในขายในขาย thank you สาระตัว kan tau ba tu ya roi ko ai le ni da Ma ai gi mi Aniskar and hybrid eh. Ho niskar ni hai ba ne. si bu loi mo ba dong na มันเนี่ยเลยเย่ชิงเราเย่ยงมาเลยปักเดียไปหน่อยหุ่นบัว Amai ba ki ne me na ko hum ja. อาจจะค่อยโยงเนี่ยลิงเดนค่อยมานะลิบันนี่ลุง ye nang kai kali do เป็นยังไงเจ๊ pula thok pam ne Free the home the red ba ja bi home the dang go. Hello guys Hello guys Molly guys ยังหายใจในมันเดี๋ยว Manggon ka sana toy manggon lai dia Manggon ka bam sai na. Manggon juga dia Manggon dari karang ta dari suharte yumno yamping na sabe ke den thagi thun yo from do yana crab ya na thok na kre Holly Em bị ngom na thì bai con ari ba sum man jin na ko kai na thì bai con man ba di cookie ne khoi na ti kai no mi dai masari ko akoi ti bai gon ling jen la si ka ra yaw ba ma le mu ba ngau ba ku so ni matang si ba hai na ko de akoi ne la ku ta thor ku me excel le na go ba di hai na gum se rasidiam lai bane Hoy khangre sana to di wakanda hing kap thok tre ai ha pe sa ni wakanda ani kap thok tre jai ja bang khandre kham sit na kan de ani de di masak tu ta hau dong man di nang cha hau dong man di nang lo la di thum ha pa su thun ni ye mai pe ba ki da gi na ti thank you de ko ya na ye ki yo ko da chang da ko ya le ko ya to kana da prank to plan le ye thagala ga yeng bi lo kang lei ma pari ya nga to ye kai nuôi masai ya pan na si ze ya thang to je na ko ya pa le du ni ai ba akoi ze chút lâu ku ki du ko ya mai na na te du ni me ku ki ko ya sang ga mai ko ko ya ya mo ni hai na chalo na sa duya ng tangay sak sila bu ka riya yaw ko ne ngai ko ba sa lui la tai ko ba sa lui kai ko la mai la hai rồi sana thôi de go ko ma hai na sa pa de hai bai wan đang là sầm đồ nang giàu ngon tới bây giờ này sắc là tập bài ô ngầu quá mà lấy đam luôn ngày gì thank you linh kia lại dai xin chào buổi chiều chào Ako'y busa lui. Ako hindi kasi ang move, right? Ako muna kayo nagkabro. Ako muna kayo nagkabro. Ako yung mga medyo na.
무슨 이펙 나 나와 혹시 야 있으면 돼. 무게 무게. 소이드레 마땡 럭칼라가 쿠차가 이크라바 마얌나 바렌자 할락바 마얌이 안다게 말 아까 진짜 버기 자자네 라와이 누비 노이바 카이데기 땡나루이 노이 라와이 비누데 카이데 어 사이 땡나. advertise amta tawbo 어머 tuki lang mali kaya jam lang niya kanogi therapy ba gano. tauze badai tauze yam nungaizeye duma Tara bro hai de mai mai. Tara bro. Tara sister sarungi chinse Beran ye. khataw Beran ni hết cái. ôi mà măng khâu đâu mà Thank you mang đồ bio. mang Thailand the pi man lu re oi ba ato Thailand pi man janing de Manipur pi man janing ka mai pa ima yang nung si kai Manipur ne Thailand na te adom na lano bi boy ramni. ngasi mayam sam nungaye bude kana mo hai noy ako'y sa bude mo ikwa so inspector kai hai no kai ganam hari yung raktiyan sa Hai theng na se holi guys. theng na se Moses cái mà hai nhưng mà kể hai cái ama si sang habdo si thengande kwa theng đấy Theng na boy. Hai cái message tang yaw ban le nè đủ thân rồi Ai hanuman wala ke noi kamai tau doi di. Inspector oi do no ba do puninge punara la fa no me ang hona Plastic lin lay. plastic rin lay talli o plastic rin lay talle di gokul na tawhibado sonya da oh ha ba sonya da na te kariba cái này bala Balla na TID. thân Wa yêu pham ya na gram ya ke tin tha ka. Ya na re. Thun yu pham ya na. Thun yu pham do ka nu na thun ni video de lo. thân yêu video này bao nhiêu thứ mà đã ai aduda video da dum ya sanagram ni ko Thun do hoi na ti mi gi da hoi na dialogue wai ba ne. Mi gi thun da hoi na dialogue wai ba. mấy cái thun nó là tên khơi gì ngoài giờ rồi mình tiktok cái Hai này na pia phao bi nga ne. Ma ne. सुंदर कुमार कुमार मुंगा लोइना फजरमनी खंगे नाकंदगी वा nganglakhiba kaya wa Badar du na noigi advisor kai advisor na ti ma advisor na tu pro man Advisor na ti adi angang ne kai de no under class Angang si so Sis ka da angang ngai angang ni. manakta. nau nu pa jing ma le ba ma lai pa ri nakanda duin Ma lai pa ri ne. Ai dimple le ba man do sai do tu dimple le like. Ai dimple ai mai bo vi mandra ai ko dimple mai ne lai ke tau bane bai dimple hu sa le lai ke tau dimple ke tau bane bai ang ki zai dimple pe ma dimple pe ang na brok mai ka mai tau na ai na ai ma u ki de na ku na. Ai di ang ku ba. Sister LinkedIn se khara di phazai thank you khara di phazai ne yam na trazu ula o brother to yenge lai khazana para hai bagi hai bagi loi you are hajada to marak tun wari marak tu da ma lai ka ma pa tun wari marak ta noi da hai ba na te mai do ai ko mana chong ni hai be hai ni loi ne thung ni khoi wari cinema lo yaw cinema hai ning ise kan TV da guest cast tawraga yeng ya khai yeng ni ai ko ma igai do nang kai igai ai gai de Sana to sister bro sama da de ko si da sama da doi doi ro kana khoi ki qualification hai ra mo ya khoi master loi ra saman da se master ai na position master da ai na position lep ki bane ai first position le ki ma second ma third le ki ai na position lep ki bane me amna dikhang nam ni de nang hai jin de yar ai se lep te de hai de lep pi second le pi ai na first le pi ha ni kai ai first second da hai ra akhoi di ML loire ai di ML loi jaraga manga banga mo ai jaraga me ro jangai ni ai loi ne MA hai ba di MA gi makhas mayam na kaman noi na khangna ba da te ko bên nào thuộc sọ khara tang tuần tuần rồi na do mana me mai mà mình được cả xin được ida ba tun mana me lo sasin sarang sarma oi mau oi dai ye no nhằm thank you ki bai iris mana lo
ꯑꯔꯤꯕ ꯉꯥꯛꯇꯅꯤꯅ ꯑꯗꯨꯗꯤ ꯅꯣꯏꯁꯦ ꯃꯥꯅꯦ ꯃꯥꯅꯦ ꯑꯔꯤꯕ ꯈꯤꯇꯪ ꯂꯤꯔꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯉꯥꯛꯄꯤꯒꯅꯤ ꯅꯣꯏꯅꯅꯦꯅꯦ ꯑꯩꯗꯤ ꯅꯠꯇꯦ ꯑꯗꯨꯒꯤꯗꯃꯛꯇꯗꯤ ꯉꯥꯛꯄꯤꯒꯅꯤ ꯅꯣꯏꯅꯅꯦꯗ ꯑꯔꯥꯟꯕ ꯋꯥꯈꯜ ꯈꯟꯒꯅꯣ ꯍꯥꯏꯍꯩꯗꯕ ꯋꯥ ꯉꯥꯡꯉꯛꯀꯅꯣ ꯈꯣꯏ ꯈꯔ ꯄꯤꯛꯄꯁꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯖꯁꯦ ꯁꯥꯡꯕ ꯑꯣꯏꯗꯦꯕ ꯑꯇꯦꯟꯕ ꯑꯣꯏꯌꯦꯕꯀꯣ ꯁꯥꯏꯖꯇꯣ ꯁꯨꯃꯥꯏꯅ ꯁꯥꯔꯛꯄ ꯑꯗꯨꯅꯅꯦ ꯐꯥꯒꯤ ꯇꯧꯔꯤꯁꯦ ꯁꯥꯎꯒꯅꯨ ꯅꯃꯥꯟꯅꯕ ꯂꯥꯛꯅꯤ ꯑꯩꯒꯤ ꯐꯦꯛ ꯑꯦꯀꯥꯎꯟꯗꯒꯤ ꯀꯩꯅꯣ ꯅꯃꯥꯟꯅꯕꯅ ꯅꯥꯎꯅꯦ ꯑꯩꯒꯤ ꯂꯥꯏꯐꯇꯣ ꯑꯩ ꯌꯥꯎꯔꯗꯤ ꯈꯪꯒꯗꯧꯅꯤ ꯍꯣꯏ ꯌꯥꯎꯁꯤ ꯂꯥꯛꯑꯣ ꯂꯥꯏꯚ ꯌꯥꯎꯁꯤ ꯂꯥꯛꯑꯣ ꯑꯦꯗꯚꯥꯏꯁ ꯅꯠꯇꯦ ꯁꯥꯎꯅ ꯅꯃꯥꯟꯅꯕꯅ ꯅꯥꯎꯔꯗꯤ ꯀꯥꯏꯗꯒꯤ ꯏꯅꯥꯎꯅꯨꯄꯥꯗꯨꯅ ꯅꯪꯅ ꯇꯧꯕꯤꯗꯣ ꯀꯩꯅꯣ ꯂꯥꯛꯅꯤ ꯑꯩꯒꯤ ꯑꯦꯀꯥꯎꯟꯗꯒꯤ ꯈꯣꯟꯖꯦꯜꯕꯨꯗꯨꯁꯨ ꯅꯅꯥꯎ ꯀꯅꯥꯅꯣ ꯀꯥꯎꯔꯦ ꯊꯥꯔꯒ ꯃꯤꯉꯣꯟꯗ ꯐꯖꯗꯕ ꯋꯥ ꯉꯥꯡꯈꯤꯕ ꯂꯩꯇꯦ ꯀꯅꯥꯗ ꯐꯖꯗꯕ ꯉꯥꯡꯒꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯍꯣꯏ ꯑꯦꯗꯚꯥꯏꯁ ꯊꯦꯡꯀ꯭ꯌꯨ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕꯤꯔꯝꯕꯒꯤ ꯑꯩꯈꯣꯏ ꯃꯤꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯇꯥꯏꯅꯕ ꯑꯃ ꯂꯩꯇꯦ ꯁꯤꯁꯇꯔ ꯑꯩꯈꯣꯏ ꯃꯁꯦꯟ ꯁꯨꯃꯥꯏꯅ ꯉꯥꯏꯍꯥꯛ ꯋꯥꯔꯕ ꯃꯇꯝꯁꯤꯗ ꯅꯣꯛꯍꯜꯂꯦ ꯅꯣꯏ ꯁꯛꯁꯤ ꯅꯤꯅꯦ ꯉꯥꯛꯇ ꯑꯣꯏ ꯁꯤꯁꯤꯅ ꯂꯩꯔꯝꯃꯦꯍꯦ ꯃꯥꯁꯇꯔ ꯂꯣꯏꯔꯤꯁꯤꯅ ꯇꯥꯏꯝ ꯄꯥꯁ ꯁꯨꯔꯒꯦ ꯅꯦꯅꯦꯁꯤꯡ Time ꯅꯦꯅꯦꯁꯤꯡꯒꯤ pass ꯆꯍꯤꯁꯦ ꯇ ꯍꯥꯏꯗꯣꯛꯄ ꯑꯦꯃꯦꯔꯣ ꯏꯀꯥꯏꯔꯦ ꯃꯥꯅꯦ ꯃꯥꯅꯦ ꯌꯥꯝ ꯈꯪꯉꯦ ꯁꯤꯁꯇꯔ ꯁꯤꯁꯇꯔ ꯕꯨꯡꯉꯣꯅ ꯅꯦꯅꯦ ꯀꯣꯏꯕ ꯌꯥꯗꯕ꯭ꯔꯥ ꯑꯪꯀꯜꯅ ꯕꯦꯝꯃꯗꯤ ꯀꯣꯏ ꯌꯥꯔꯒ ꯕꯨꯡꯉꯣꯅ ꯅꯦꯅꯦ ꯀꯣꯏꯕꯗꯤ ꯀꯩꯒꯤ ꯌꯥꯔꯣꯏ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯃꯇꯥꯏꯒꯤ ꯅꯨꯄꯤ ꯃꯇꯥꯏ ꯑꯅꯤ ꯀꯔꯝꯕ ꯃꯇꯥ ꯀꯌꯥ ꯁꯨꯔꯒꯦ ꯅꯦꯅꯦ ꯑꯣꯏꯔꯕꯅꯤꯅ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯈꯪꯕꯤꯔꯣ ꯆꯍꯤꯁꯤꯡꯗꯣ ꯀꯌꯥꯃꯨꯛ ꯌꯥꯝ ꯁꯨꯔꯝꯃꯅꯤꯗꯣ ꯑꯗꯣ ꯅꯩꯔꯦ ꯅꯞꯁꯨ ꯁꯤꯁꯇꯔ ꯆꯠꯂꯦ ꯑꯩꯈꯣꯏꯕ ꯅꯞꯀ ꯈꯔ ꯆꯣ ꯂꯩꯕꯅꯦ ꯑꯩꯈꯣꯏꯁꯨ ꯆꯣꯔꯤ ꯉꯁꯥꯏꯗꯤ ꯅꯞꯀꯤ ꯋꯥꯐꯝꯁꯤꯗꯤ ꯅꯣꯏꯅꯒ ꯍꯦꯟꯄꯣꯠ ꯅꯠꯇꯦ ꯅꯞ ꯆꯐꯨ ꯀꯥꯏꯕꯤ ꯉꯥꯛꯇꯅꯤꯀꯣ ꯃꯥꯅꯤ ꯑꯩꯈꯣꯏ ꯅꯞ ꯆꯐꯨ ꯊꯨꯒꯥꯏꯖꯩ ꯍꯥꯏꯔꯤ ꯑꯩꯈꯣꯏꯗꯤ ꯀꯩꯅꯣ ꯇꯣꯛꯈ꯭ꯔꯦ ꯃꯥꯏꯁꯦ ꯅꯞꯀꯤ ꯋꯥꯐꯝꯁꯦ ꯃꯥ ꯄꯥꯝꯗ꯭ꯔꯦ ꯅꯞꯁꯦ ꯍꯥꯏꯅꯤꯡꯗ꯭ꯔꯦ ꯑꯇꯣꯞꯄ ꯑꯃ ꯍꯥꯏꯅꯤꯡꯉꯦ ꯃꯥ ꯍꯥꯏ ꯃꯨꯠꯇꯨꯝ ꯎꯃꯥꯔꯟꯗ ꯍꯜꯂꯣ ꯃꯥꯅ ꯈꯜꯂꯤꯁꯦ ꯃꯌꯥꯝꯒꯤꯗꯃꯛꯇ ꯈꯜꯂꯦ ꯃꯌꯥꯝꯒꯤ ꯆꯥꯛ ꯆꯥꯔ ꯂꯥꯏꯐ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯣꯏ ꯁꯨꯃꯥꯏꯅ ꯇꯧꯔꯤꯉꯩꯗꯤ ꯑꯗꯣ ꯁꯛꯁꯦ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯒꯦ ꯋꯥꯈꯜ ꯇꯥꯕ ꯅꯠꯇꯦꯕ ꯑꯗꯨ ꯁꯨꯃꯥꯏꯅ ꯇꯧꯔꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯛ ꯆꯥꯔꯦ ꯍꯦꯝꯕ ꯀꯨꯃꯥꯔ ꯁꯝ ꯉꯥꯡꯕꯤꯗꯣ ꯐꯨꯔꯤꯠ ꯑꯔꯥꯡꯕꯗꯣ ꯑꯩꯒ ꯃꯥꯅ ꯅꯪ ꯑꯣꯏꯗꯣꯏ ꯃꯥꯜꯂꯦ ꯅꯪ ꯃꯤꯡ ꯍꯥꯏꯈ꯭ꯔꯣ ꯀꯔꯅꯤ ꯀꯧꯋꯦ ꯆꯥꯛ ꯆꯥꯔꯕꯣ ꯆꯥꯔꯦ ꯑꯔꯤꯕꯤ ꯅꯪ ꯈꯨꯅꯨꯗꯣ ꯈꯔ ꯀꯛꯑꯣ ꯅꯥꯀꯟꯗ ꯐꯝꯃꯤꯗꯣ ꯁꯤꯕꯗ ꯁꯣꯏꯔꯔꯣꯏ ꯈꯨꯃꯨ ꯊꯩꯗꯣꯛꯈ꯭ꯔꯦ ꯀꯛꯈ꯭ꯔꯦ ꯀꯛꯄ ꯅꯠꯇꯦ ꯊꯤꯟꯗꯅꯕ ꯊꯩꯗꯣꯛꯈꯤꯕꯅꯦ ꯃꯥꯏꯕꯪꯁ ꯑꯩꯁꯦ ꯆꯥꯎꯔꯛꯑꯅꯤ ꯈꯪꯗ꯭ꯔꯣ ꯑꯩꯒꯤ ꯑꯗꯨꯗꯤ ꯑꯗꯨꯃꯥꯏꯅ ꯍꯥꯏꯕ ꯀꯩꯗꯧꯒꯦ ꯏꯃꯥꯟꯅꯕꯤ ꯅꯅꯥꯎ ꯍꯥꯏꯔꯦ ꯑꯗꯨꯗꯤ ꯉꯥꯎꯔꯣꯏꯗ꯭ꯔꯥ ꯏꯅꯝꯃ ꯅꯪ ꯀꯩ ꯂꯩꯔꯦ ꯑꯣꯏꯔꯕꯅꯣ ꯅꯦꯅꯦ ꯍꯌꯦꯜ ꯎꯆꯤꯋꯥꯗꯒꯤꯅꯦ ꯗꯥꯁꯃꯥꯟꯗꯩ ꯅꯨꯄꯤ ꯏꯅꯝꯃ ꯅꯅꯥꯎꯅꯦ ꯏꯅꯝꯃ ꯅꯅꯥꯎ ꯑꯩꯅ ꯗꯥꯁꯃꯥꯟꯗꯔ ꯍꯪꯉꯦ ꯑꯗꯨꯕꯨ ꯑꯩ ꯏꯅꯝꯃ ꯅꯅꯥꯎ ꯍꯥꯏꯁꯦ ꯃꯁꯛꯇꯤ ꯈꯪꯖꯗ꯭ꯔꯦ ꯋꯥꯔꯨꯕꯤꯅꯨ ꯍꯣꯔꯅꯤ ꯀꯩ ꯃꯊꯦꯜ ꯆꯥꯒꯦ ꯊꯔꯣꯏ ꯊꯣꯡꯕ ꯆꯥꯏꯌꯦ ꯌꯦꯔꯨꯝ ꯊꯣꯡꯕꯒ ꯀꯩꯅꯣ ꯇ꯭ꯔꯤꯞꯂꯦꯠ ꯂꯣꯏ ꯅꯣꯏꯁꯤ ꯇ꯭ꯔꯤꯞꯂꯦꯠꯂꯣ ꯍꯦ ꯃꯥꯅꯦ ꯇ꯭ꯔꯤꯞꯂꯦꯠ ꯁꯨꯟꯗꯔ ꯈꯨꯃꯟ ꯎꯆꯨꯋꯥ ꯍꯥꯏꯔꯣ ꯅꯣꯏꯒꯤ ꯂꯝꯁꯦ ꯍꯣꯏ ꯍꯣꯅꯤ ꯑꯣ ꯍꯣꯅꯤꯗꯨ ꯈꯇꯪ ꯈꯣꯟꯗ꯭ꯔꯣ ꯍꯣꯅꯤ ꯍꯣꯅꯤ ꯍꯣꯏ ꯍꯣꯅꯤ ꯍꯣꯏ ꯅꯣꯏ ꯂꯩꯀꯥꯏꯗꯣ ꯃꯩꯇꯩ ꯄꯥꯉꯟꯒ ꯇꯥꯏꯅꯕ꯭ꯔꯣ ꯑꯩꯈꯣꯏꯗꯤ ꯌꯥꯝ ꯅꯨꯡꯁꯤꯅꯕꯅꯤꯅ ꯋꯥꯈꯜ ꯃꯆꯥ ꯑꯃ ꯈꯜꯂꯤꯍꯦ ꯑꯗꯨꯗꯤ ꯂꯥꯛꯀꯦ ꯈꯟꯕꯅꯦ ꯂꯥꯛꯑꯣ ꯄꯨꯟꯁꯦ ꯃꯌꯥꯡ ꯏꯝꯐꯥꯜꯗꯒꯤ ꯆꯠꯂꯒ ꯂꯩꯕꯗꯣ ꯍꯣꯏ ꯂꯩꯕꯗꯣ ꯏꯁꯩ ꯁꯛꯂꯛꯑꯣ ꯁꯛꯑꯒꯦ ꯌꯥꯎꯁꯪꯒꯤꯅꯦ ꯁꯛꯁꯦ ꯌꯥꯎꯁꯪꯒꯤ ꯃꯇꯝ ꯀꯨꯏꯅ ꯗꯥꯒꯤ ꯈꯧꯔꯥꯡꯅ ꯉꯥꯏꯔꯛꯄ ꯂꯥꯛꯂꯦ ꯂꯦꯞꯂꯔꯦ ꯃꯤꯠꯃꯥꯡꯁꯤꯗ ꯉꯁꯤꯗꯤ ꯋꯥꯅ ꯋꯥꯅ ꯉꯥꯏꯖꯔꯛꯄ ꯂꯥꯛꯂꯔꯦ ꯏꯁꯩꯁꯨ ꯐꯥꯗꯔꯦ ꯌꯥꯎꯁꯪ ꯑꯣꯏꯗꯕꯅ ꯏꯁꯩ ꯐꯥꯗꯦ ꯌꯥꯎꯁꯪ ꯇꯧꯗꯕꯅꯤ ꯉꯁꯤꯗꯤ ꯂꯝꯇꯥꯒꯤ ꯌꯥꯎꯁꯪ ꯑꯗꯨꯕꯨ ꯌꯧꯔꯁꯨ ꯅꯣꯏ ꯂꯥꯏꯚ ꯌꯦꯡꯕꯁꯦ ꯑꯍꯥꯟꯕꯅꯦ ꯃꯊꯪꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯊꯦꯡꯀ꯭ꯌꯨ ꯃꯊꯪꯗꯩ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨꯀꯣ ꯑꯩꯈꯣꯏ ꯅꯨꯡꯇꯤꯒꯤ ꯊꯥꯔꯛꯅꯕ ꯇꯧꯖꯒꯅꯤ ꯌꯦꯡꯕꯤꯌꯣ ꯑꯗꯨꯝ ꯂꯝꯕꯤ ꯃꯄꯥꯜꯗ ꯊꯝꯕꯧꯒ ꯌꯥꯝ ꯌꯣꯟꯕꯗꯣ ꯑꯗꯥꯏꯗꯔꯣ ꯑꯗꯨꯗꯩ ꯑꯗꯨꯋꯥꯏ ꯑꯗꯨꯝꯅꯦ ꯑꯩꯈꯣꯏ ꯍꯥꯏꯔꯣꯗꯣ ꯍꯥꯏꯔꯣꯗꯣ ꯁꯛꯑꯣꯌꯦ ꯀꯩꯅꯣ ꯍꯥꯏꯔꯣ ꯍꯥꯏꯅꯤꯡꯕ ꯍꯥꯏꯔꯣ ꯌꯥꯔꯦ ꯏꯁꯥꯅ ꯌꯥꯔꯦ ꯑꯣꯏꯔꯦ ꯑꯩꯁꯦ ꯅꯪꯇꯒꯤ ꯑꯣꯏꯔꯦ
ꯅꯪꯅ ꯅꯤꯡꯖꯕ ꯈꯨꯗꯤꯡ ꯅꯪꯅ ꯈꯪꯗ꯭ꯔꯦꯗ ꯃꯥ ꯍꯥꯏꯔꯣ ꯍꯥꯏꯗꯣ ꯍꯥꯏꯔꯣ ꯍꯥꯏꯅꯤꯡꯕ ꯇꯧꯗꯣꯏꯁꯦ ꯊꯥꯕꯜꯆꯣꯡꯒ ꯂꯩꯕꯗꯣ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯑꯧ ꯃꯥꯅꯦ ꯍꯣꯏ ꯅꯪꯅ ꯉꯥꯡꯕꯁꯤ ꯇꯥꯕ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯦꯡꯒꯦ ꯍꯥꯏ ꯒꯤꯗꯃꯛꯇ ꯊꯥꯕꯜ ꯆꯣꯡꯕ ꯃꯅꯥꯛꯅꯦ ꯀꯩ ꯅꯣꯏ ꯑꯗꯨꯅꯦꯕ ꯅꯣꯏ ꯑꯗꯨ ꯅꯣꯏ ꯀꯩ ꯄꯥ ꯍꯥꯏꯗꯤ ꯈꯪꯗꯦ ꯑꯣ ꯑꯗꯨꯅꯦꯕ ꯅꯣꯏ ꯑꯍꯨꯝꯒꯤꯗꯃꯛꯇ ꯑꯩ ꯂꯩ ꯀꯩꯝ ꯈꯟꯒꯅꯣ ꯍꯥꯏꯕ ꯂꯩ ꯍꯥꯏꯕ ꯊꯦꯡꯛ ꯌꯨ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯃꯤꯒꯦ ꯅꯣꯏꯕꯨ ꯑꯩꯈꯣꯏ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯔꯦ ꯂꯣꯏꯔꯒꯁꯨ ꯂꯥꯏꯔꯤꯛ ꯇꯝꯕ ꯂꯣꯏꯕ ꯅꯠꯇꯦ ꯂꯥꯏꯔꯤꯛꯅ ꯑꯩꯈꯣꯏ ꯇꯝꯕ ꯂꯣꯏꯁꯜꯂꯛꯑꯦ ꯂꯥꯏꯔꯤꯛꯅ ꯑꯩꯈꯣꯏ ꯇꯝꯁꯜꯂꯒ ꯑꯣꯟꯖꯜꯂ ꯇꯝꯁꯤꯜꯂꯛꯑꯦ ꯑꯩꯈꯣꯏꯅ ꯇꯝꯕ ꯌꯥꯗꯦ ꯃꯣꯏꯅ ꯂꯥꯏꯔꯤꯛꯁꯨ ꯅꯝꯊꯥꯛꯅꯤ ꯀꯩ ꯃꯊꯦꯜ ꯆꯥꯔꯒꯦ ꯏꯔꯣꯟꯕ ꯀꯥꯡꯕ ꯊꯔꯣꯏ ꯌꯦꯔꯨꯝ ꯃꯈꯥ ꯇꯥꯕ ꯑꯃ ꯅꯦꯅꯦ ꯑꯍꯨꯝꯒꯤ ꯕꯤꯠꯁꯤꯕ ꯑꯩꯅ ꯅꯍꯥꯟꯋꯥꯏ ꯂꯥꯛꯄꯗ ꯅꯣꯏ ꯌꯥꯝꯅ ꯑꯉꯥꯡ ꯑꯣꯏꯍꯧꯔꯤꯕꯅꯦ ꯊꯨꯅ ꯂꯩꯁꯥꯕꯤ ꯐꯥꯔꯝꯃꯦ ꯌꯥꯝ ꯈꯪꯕꯗꯣ ꯌꯥꯝ ꯈꯪꯕ ꯐꯥꯔꯕꯅꯦ ꯑꯩꯗꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯁꯤꯗ ꯂꯩꯁꯨ ꯂꯩꯇꯅ ꯑꯩꯗꯤ ꯑꯥꯗ ꯂꯩꯕꯗꯣ ꯃꯈꯥ ꯂꯩꯀꯥꯏꯗ ꯑꯩꯗꯤ ꯑꯥꯗ ꯗꯦꯜꯂꯤ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯇꯕꯗꯣ ꯅꯪ ꯗꯦꯜꯂꯤ ꯀꯥꯏꯗ ꯂꯩꯅꯥꯅꯦ ꯃꯥꯅꯦ ꯑꯩꯅ ꯗꯦꯜꯂꯤ ꯃꯈꯥ ꯂꯩꯀꯥꯏꯗ ꯂꯩꯔꯨꯏꯕ ꯑꯩꯗꯤ ꯗꯦꯜꯂꯤꯗꯁꯨ ꯂꯩꯖꯗꯦ ꯅꯪꯗꯤ ꯆꯨꯔꯆꯥꯟꯄꯨꯔꯗ ꯍꯟꯗꯛ ꯂꯥꯛꯇꯣꯏꯅꯦ ꯂꯧꯔꯗꯤ ꯗꯗꯥ ꯃꯥꯅꯦ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝꯅꯦ ꯀꯧꯐꯝ ꯊꯣꯛꯄꯅꯦ ꯀꯥꯏꯌꯣ ꯀꯧꯅꯩꯗꯅ ꯍꯣꯔꯅꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯂꯤꯞꯁꯇꯤꯛ ꯔꯦꯠ ꯁꯤꯒ ꯃꯥꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕꯅꯦ ꯔꯦꯠꯇꯤ ꯅꯠꯇꯕꯅꯦꯀꯣ ꯔꯦꯠ ꯑꯣꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯀꯩ ꯍꯥꯏꯅꯣ ꯁꯥꯏꯀ꯭ꯔꯦꯇꯤꯛꯀꯤ ꯗꯣꯛꯇꯔ ꯑꯝꯇ ꯇꯥꯟꯅꯕꯤꯌꯣ ꯅꯠꯇ꯭ꯔꯗꯤ ꯑꯃꯨꯛ ꯀꯨꯏꯔꯔꯣꯏ ꯁꯥꯏꯀ꯭ꯔꯦꯇꯤꯛꯀꯤ ꯗꯣꯛꯇꯔꯗꯣ ꯊꯕꯛ ꯆꯤꯜꯂꯦ ꯍꯥꯏꯌꯦ ꯇꯥꯟꯅꯗ꯭ꯔꯁꯨ ꯌꯥꯅꯤꯌꯦ ꯏꯁꯥꯃꯨꯛ ꯁꯥꯏꯀ꯭ꯔꯦꯇꯤꯛꯀꯤ ꯗꯣꯛꯇꯔꯅꯦ ꯁꯨꯟꯗꯔ ꯈꯨꯃꯟꯁꯦ ꯅꯣꯏ ꯂꯩꯀꯥꯏꯗ ꯇꯣꯏꯅ ꯑꯗꯨꯝ ꯂꯥꯛꯏꯗ ꯏꯃꯥꯟꯅꯕꯒꯤ ꯅꯣꯡꯃ ꯊꯦꯡꯅꯕꯁꯨ ꯌꯥꯏ ꯃꯇꯥꯡ ꯆꯥꯕꯗ ꯂꯥꯛꯑꯣ ꯑꯗꯨ ꯂꯩꯀꯥꯏꯗ ꯇꯣꯏꯅ ꯍꯥꯏ ꯍꯦꯜꯂꯣ ꯂꯥꯛꯑꯣ ꯅꯣꯏ ꯑꯍꯨꯝꯁꯦ ꯀꯅꯥ ꯅꯣꯏ ꯑꯍꯨꯝꯁꯦ ꯐꯖꯩꯅ ꯈꯟꯖꯩ ꯑꯩꯅ ꯐꯖꯩꯅ ꯏꯁꯥꯅ ꯈꯟꯖꯩ ꯐꯖꯩ ꯑꯩꯅ ꯐꯖꯩꯅ ꯈꯜꯂꯦ ꯑꯩꯈꯣꯏꯒꯤ ꯃꯤꯠꯁꯦ ꯃꯤꯉꯣꯟꯗ ꯆꯣꯏꯊꯣꯛꯆꯗꯦ ꯀꯅꯥꯗꯁꯨ ꯈꯜꯂꯤ ꯃꯤꯠ ꯆꯣꯏꯊꯣꯛꯆꯗꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯅꯨꯍꯦ ꯃꯤꯉꯣꯟꯗ ꯑꯗꯨꯅꯦꯕ ꯃꯣꯏꯅꯒ ꯑꯩꯈꯣꯏꯕꯨ ꯁꯥꯏꯀ꯭ꯔꯦꯇꯤꯛꯀꯤ ꯗꯣꯛꯇꯔ ꯍꯌꯦꯜ ꯑꯩꯈꯣꯏꯅ ꯀꯔꯤ ꯑꯀꯥꯏꯕ ꯍꯥꯏꯈ꯭ꯔꯒꯦ ꯋꯥꯠꯂꯦ ꯍꯥꯏꯅ ꯍꯥꯏꯕꯅꯤ ꯅꯣꯏ ꯂꯥꯛꯇ꯭ꯔꯗꯤ ꯀꯩꯅꯣꯅꯦ ꯏꯁꯥꯃꯛꯁꯨ ꯁꯥꯏꯀ꯭ꯔꯦꯇꯤꯛꯀꯤ ꯗꯣꯛꯇꯔꯅꯤ ꯀꯩꯅꯣ ꯇꯧꯕꯅꯦ ꯃꯌꯥꯝꯒꯤ ꯉꯥꯏꯍꯥꯛ ꯅꯨꯡꯉꯥꯏꯅꯕ ꯂꯥꯏꯞ ꯊꯥꯔꯨꯒꯦ ꯑꯩꯈꯣꯏꯁꯦ ꯇꯨꯃꯤꯟꯅ ꯊꯣꯛꯂꯛꯄꯅꯦ ꯃꯥꯅꯦ ꯑꯉꯥꯡ ꯍꯨꯔꯥꯜꯂꯒ ꯂꯥꯛꯄꯅꯦ ꯑꯅꯥꯕ ꯃꯌꯥꯝ ꯑꯃꯁꯨ ꯂꯩꯔꯤ ꯑꯝꯇ ꯍꯥꯏꯕꯤꯌꯣ ꯄꯥꯎ ꯄꯤꯕꯤꯔꯝꯃꯣ ꯂꯥꯛꯑꯅꯦꯅ ꯑꯣ ꯀꯩ ꯀꯥꯏ ꯆꯠꯈ꯭ꯔꯒꯦ ꯀꯔꯤ ꯊꯤꯔꯤꯕ ꯀꯥꯏ ꯂꯩ ꯑꯩ ꯃꯈꯥ ꯇꯥꯔꯦꯅ ꯍꯣꯅꯤ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦ ꯍꯣꯅꯤꯗꯤ ꯌꯥꯝ ꯑꯍꯟꯅꯦ ꯃꯥꯒꯤ ꯆꯍꯤꯗꯣ ꯅꯦꯅꯦ ꯗꯗꯥꯅ ꯀꯧꯔꯛꯑꯣ ꯅꯨꯡꯉꯥꯏꯅꯕ ꯅꯦꯅꯦ ꯗꯗꯥ ꯀꯧꯕ ꯇꯜꯂꯦ ꯅꯦꯅꯦ ꯗꯗꯥ ꯅꯦꯅꯦ ꯇꯥꯃꯣꯅ ꯂꯨꯍꯣꯡꯉꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯅꯨꯄꯥꯗ ꯃꯤꯡ ꯀꯧꯕꯁꯨ ꯐꯠꯇꯦ ꯍꯥꯏꯌꯦ ꯑꯗꯨꯅ ꯀꯧꯔꯤꯁꯦ ꯇꯥꯃꯣ ꯑꯗꯨꯅ ꯀꯧꯔꯤꯅꯦ ꯃꯤꯔꯦꯝꯆꯥ ꯁꯤꯗꯤ ꯋꯥꯔꯤꯅꯦ ꯅꯝꯊꯥꯛꯅꯦ ꯃꯤꯅꯥꯏꯒꯤ ꯋꯥꯔꯤꯗꯣ ꯑꯩꯈꯣꯏ ꯏꯆꯥꯃꯛꯁꯨ ꯃꯤꯅꯥꯏ ꯑꯣꯏꯖꯈꯤ ꯚꯤꯗꯤꯑꯣꯗꯣ ꯃꯤꯅꯥꯏ ꯋꯥꯔꯤ ꯂꯩꯈꯤꯕꯗꯣ ꯑꯗꯨꯏ ꯋꯥꯔꯤꯅꯤꯗ ꯃꯄꯨ ꯁꯥꯒꯤ ꯇꯁꯦꯡꯃꯛꯀꯤ ꯃꯤꯅꯥꯏꯁꯦ ꯃꯥꯅꯗꯤ ꯑꯣꯏꯕꯅꯦꯕꯀꯣ ꯑꯗꯨꯒ ꯃꯥ ꯍꯔꯥꯎꯖꯅꯕ ꯚꯤꯗꯤꯑꯣꯗ ꯃꯄꯨ ꯁꯥꯍꯟꯕ ꯇꯧꯔꯛꯑꯣ ꯇꯧꯔꯛꯀꯦ ꯀꯤꯔꯦꯗ ꯈꯨꯅꯣꯛ ꯐꯥꯎꯗꯤ ꯃꯌꯥꯝꯗ ꯈꯔꯁꯨ ꯀꯤꯍꯟꯗ ꯌꯥꯗꯕ ꯅꯠꯇ꯭ꯔꯗꯤ ꯃꯤꯅ ꯎꯁꯤꯠꯂꯣꯏꯕ ꯅꯣꯏꯀꯣ ꯋꯥ ꯌꯥꯝ ꯀꯟꯅ ꯉꯥꯡꯉꯛꯀꯅꯣ ꯑꯩꯈꯣꯏꯅ ꯅꯣꯛꯁꯜꯂꯛꯄꯗꯅꯦ ꯍꯟꯇꯣꯛꯑ ꯇꯥꯅꯤ ꯆꯦꯟꯁꯤꯟ ꯊꯣꯝꯃꯒꯅꯤ ꯑꯗꯨꯅꯤ ꯌꯥꯁꯦ ꯄꯥꯏꯁꯤꯜꯂꯛ ꯑꯩꯗꯤꯅꯦ ꯃꯥꯅ ꯃꯆꯤꯟꯗ ꯊꯣꯝꯃꯒꯅꯦꯕ ꯑꯩꯗꯤ ꯌꯥ ꯁꯠꯂꯛꯇ ꯂꯪꯁꯤꯜꯂꯛꯄꯗ ꯅꯠꯇ꯭ꯔꯗꯤ ꯑꯩꯒꯤ ꯃꯆꯤꯟ ꯇꯨꯝꯕꯁꯤ ꯅꯨꯡꯉꯥꯏ ꯄꯥꯝꯖꯩ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡꯁꯤꯅ ꯑꯩꯈꯣꯏ ꯂꯥꯟꯁꯤꯗꯤ ꯂꯥꯟꯗ ꯚꯥꯏꯔꯦꯜ ꯑꯣꯏ ꯆꯠꯇꯅ ꯑꯩꯅ
ꯈꯜꯂꯣ ꯅꯪꯁꯨ ꯈꯜꯂꯣ ꯔꯤꯜꯁꯅ ꯃꯣꯏꯗꯥꯏꯅꯦ ꯀꯨꯆꯨꯃꯨ ꯃꯥꯟꯅꯩꯁꯤꯗꯤ ꯍꯥꯏꯐꯦꯠ ꯀꯨꯆꯨꯃꯨꯕꯤ ꯁꯥꯏꯗꯗꯤ ꯃꯥꯟꯅꯈ꯭ꯔꯦꯕ ꯑꯃ ꯁꯥꯏꯗꯁꯨ ꯃꯥꯟꯅꯒꯅꯦꯕꯀꯣ ꯌꯥꯝ ꯂꯩꯗꯥꯏꯅꯦ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯂꯩꯕꯗꯗꯤ ꯁꯥꯎꯕꯤꯅꯣ ꯆꯦꯆꯦ ꯁꯨꯝ ꯃꯌꯥꯝ ꯅꯣꯛꯁꯤꯅ ꯇꯧꯕꯅꯤ ꯂꯥꯟꯅ ꯃꯥꯅꯦ ꯑꯩꯈꯣꯏꯁꯨ ꯅꯣꯛꯁꯦꯅ ꯁꯨꯝ ꯍꯥꯏꯔꯤꯅꯦ ꯉꯁꯤꯗꯩ ꯁꯞꯄꯣꯔꯠ ꯇꯧꯖꯔꯦ ꯊꯦꯡꯛ ꯌꯨ ꯑꯩꯈꯣꯏ ꯌꯥꯝ ꯁꯥꯎꯗꯦ ꯃꯌꯥꯏꯒꯤ ꯃꯌꯥꯏꯒꯤ ꯃꯤꯡꯁꯤꯗꯤ ꯃꯤꯡꯁꯤꯗꯤ ꯑꯩꯒꯤ ꯃꯤꯡ ꯂꯤꯡꯖꯦꯟ ꯅꯤꯡꯖꯦꯟ ꯂꯦꯡꯖꯥꯟ ꯂꯤꯡꯖꯦꯟ ꯅꯤꯡꯖꯦꯟ ꯅꯤꯡꯖꯦꯟ ꯃꯣꯏꯅ ꯌꯥꯝ ꯊꯥꯒꯠꯂꯦ ꯑꯩꯒꯤ ꯃꯤꯡꯗꯣ ꯂꯤꯡꯖꯦꯟ ꯀꯧꯋꯦ ꯐꯣꯟ ꯈꯔꯝꯅꯦ ꯑꯩ ꯐꯣꯟꯁꯦ ꯀꯥꯏꯗ ꯃꯥꯗꯤ ꯁꯤꯅꯤ ꯈꯪꯉꯤ ꯎꯆꯨꯋꯥ ꯀꯥꯏꯗꯩꯅꯣ ꯎꯆꯨꯋꯥ ꯂꯤꯡꯖꯦꯟ ꯂꯩꯀꯥꯏꯗꯒꯤ ꯁꯣꯏꯗꯅ ꯁꯣꯏꯗꯅ ꯅꯣꯏ ꯑꯍꯨꯝ ꯈꯪꯉꯤ ꯅꯣꯏꯒꯤ ꯑꯗꯨꯒꯤ ꯃꯥꯏꯗꯨꯅꯅꯤ ꯑꯩꯈꯣꯏ ꯃꯥ ꯄꯣꯛꯂꯛꯄ ꯃꯇꯝꯗ ꯁꯤ ꯃꯥꯏꯁꯦ ꯀꯩꯗꯧꯔꯒꯦ ꯌꯥꯝ ꯊꯤꯔꯕꯣ ꯑꯩꯈꯣꯏꯁꯦ ꯎꯄꯥꯏ ꯂꯩꯇꯗꯅ ꯃꯥꯏꯔꯣꯝꯗ ꯑꯣꯏꯅ ꯍꯦꯛꯇ ꯍꯩꯖꯟꯕꯅꯦ ꯃꯥꯏꯁꯤ ꯇꯟꯅꯣꯜꯂꯦ ꯌꯥꯝꯅ ꯊꯤꯔꯕ꯭ꯔ ꯃꯥꯏꯁꯤꯕꯨ ꯐꯖꯅ ꯐꯅꯗꯤ ꯀꯟꯅ ꯍꯣꯠꯅꯔꯤꯗ ꯀꯔꯤ ꯀ꯭ꯔꯤꯝꯒꯨꯝꯕ ꯇꯩꯗꯅ ꯑꯩꯈꯣꯏꯁꯦ ꯃꯌꯥꯝ ꯆꯥꯎꯕꯅꯦ ꯍꯥꯏꯕ ꯊꯥ ꯂꯥꯎꯔꯒ ꯐꯕꯗꯤ ꯀꯩꯅꯣ ꯃꯥꯏ ꯊꯥꯗꯔꯤ ꯁꯦꯟꯁꯦ ꯀꯌꯥ ꯊꯤꯗꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯀꯤꯗꯕ ꯑꯃꯗꯤ ꯂꯥꯛꯑꯦ ꯑꯩꯈꯣꯏꯒꯤ ꯁꯞꯄꯣꯔꯠ ꯇꯧꯕ ꯂꯥꯛꯑꯦ ꯀꯃꯥꯏꯅ ꯇꯧꯅꯤ ꯑꯩ ꯃꯤꯁꯤꯅ ꯋꯥꯔꯧꯕꯒ ꯁꯤꯗ ꯂꯦꯟꯁ ꯍꯥꯞꯇꯅ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯃꯌꯥꯝꯅ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯒꯤ ꯃꯌꯥꯝ ꯇꯨꯃꯤꯟ ꯂꯩꯔꯒꯗꯤ ꯑꯩꯈꯣꯏꯁꯨ ꯅꯨꯡꯉꯥꯏꯔꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏ ꯍꯥꯏꯐꯝ ꯈꯪꯉꯒ ꯑꯩꯈꯣꯏꯁꯨ ꯇꯨꯃꯤꯟ ꯂꯩꯗꯣꯏꯅꯦꯕ ꯆꯤꯟ ꯂꯦꯞꯄꯁꯦ ꯅꯨꯡꯉꯥꯏꯇꯦꯕ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯆꯤꯟꯁꯦ ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯑꯩꯈꯣꯏ ꯑꯍꯨꯝꯁꯦ ꯄꯣꯛꯂꯛꯄꯗ ꯆꯤꯟꯅ ꯍꯥꯟꯅ ꯇꯥꯔꯝꯒꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕ ꯂꯩ ꯀꯔꯤꯒꯨꯝꯕ ꯗꯣꯛꯇꯔꯗꯣ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯉꯝꯃꯒꯗꯤ ꯁꯣꯏꯗꯅ ꯍꯪꯖꯒꯅꯤ ꯆꯤꯟꯅ ꯇꯥꯔꯛꯄ꯭ꯔꯥꯅ ꯗꯣꯛꯇꯔꯗ ꯄꯣꯛꯇꯦꯅꯤ ꯑꯩꯗꯣ ꯗꯣꯛꯇꯔ ꯕꯤꯂꯥꯁꯤꯅꯤꯅ ꯄꯣꯛꯈꯤꯕꯖꯥꯠꯂ ꯌꯥꯔꯦ ꯅꯣꯏ ꯄꯣꯛꯄꯒꯤ ꯂꯥꯏꯐ ꯅꯠꯇꯦ ꯁꯤ ꯃꯇꯥꯡꯁꯤ ꯀꯔꯝꯕ ꯃꯥꯏꯕꯤꯅ ꯄꯣꯛꯀꯦꯗꯣ ꯑꯝꯇ ꯍꯪꯉꯣ ꯃꯌꯥꯝꯁꯦ ꯑꯩ ꯈꯪꯅꯤꯡꯉꯝꯒꯅꯦꯕ ꯑꯩ ꯄꯣꯛꯄꯗ ꯃꯁꯤ ꯏꯆꯨꯋꯥ ꯀꯥꯏꯗꯩꯅꯣꯅ ꯑꯃ ꯍꯪꯉꯤꯁꯦ ꯑꯩ ꯂꯣꯏ ꯍꯥꯏꯈ꯭ꯔꯕꯅꯦ ꯅꯣꯏꯅ ꯑꯩ ꯇꯥꯕ ꯇꯥꯍꯧꯗꯦ ꯑꯩꯁꯨ ꯂꯣꯏ ꯍꯥꯏꯈ꯭ꯔꯕꯅꯦ ꯃꯣꯏꯁꯨ ꯇꯥꯔꯝꯃꯣꯏ ꯑꯩꯅ ꯐꯝꯃꯤꯟꯅꯔꯤꯕ ꯅꯪꯅ ꯍꯧ ꯇꯥꯗꯅ ꯌꯦꯡꯉꯤꯕꯁꯤꯗꯤ ꯀꯔꯝ ꯇꯥꯔꯝꯅꯤ ꯎꯆꯨꯋꯥ ꯃꯌꯥ ꯂꯩꯀꯥꯏ ꯑꯃꯗꯤ ꯍꯩꯌꯦꯜ ꯑꯩꯈꯣꯏꯒꯤ ꯃꯤꯡ ꯄꯟꯕꯗ ꯎꯆꯨꯋꯥ ꯃꯤꯗꯜ ꯂꯩꯀꯥꯏꯗ ꯑꯩꯒꯤ ꯃꯤꯡ ꯄꯜꯂꯣ ꯎꯆꯨꯋꯥ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯍꯪꯕꯗ ꯆꯥꯛ ꯈꯪꯒꯅꯤ ꯀꯌꯥꯝ ꯆꯥꯁꯤꯜꯂꯨꯔꯒꯦ ꯅꯦꯅꯦ ꯑꯍꯨꯝꯁꯦ ꯋꯥꯔꯧꯕꯤꯔꯣꯏꯀꯣ ꯈꯪꯗꯕꯒꯤ ꯍꯪꯖꯕꯅꯦ ꯋꯥꯔꯧꯗꯦ ꯌꯥꯝ ꯆꯥꯏꯌꯦ ꯁꯤꯡꯖꯨ ꯃꯌꯥꯝ ꯆꯥꯔꯦ ꯅꯠꯇꯦ ꯆꯥꯛꯇꯤ ꯑꯩꯈꯣꯏ ꯄꯨꯈꯝꯗ ꯊꯤꯗ꯭ꯔꯦ ꯂꯥꯏ ꯈꯨꯗꯦꯡ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯈꯪꯉꯤꯀꯣ ꯑꯩꯗꯤ ꯑꯃꯠꯇ ꯆꯜꯂꯣꯏꯅ ꯂꯩꯕꯥꯛꯇ ꯑꯣꯏꯅ ꯍꯩꯗꯣꯛꯑꯦ ꯕꯣꯔꯥꯒꯨꯝꯕꯗꯣ ꯀꯩꯅꯣꯗ ꯎꯁꯣꯞ ꯃꯌꯥꯝꯗ ꯇꯧꯅꯕꯗꯣ ꯈꯪꯕ꯭ꯔꯥ ꯑꯗꯨꯗ ꯑꯣꯏꯅ ꯑꯗꯨ ꯊꯤꯗꯣꯛꯆꯔꯦ ꯈꯪꯕ ꯌꯥꯎꯔꯝꯃꯒꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯒꯅꯤ ꯑꯗꯨꯗ ꯊꯤꯌꯦ ꯑꯩꯈꯣꯏ ꯆꯥꯛꯇꯣ ꯄꯨꯛꯆꯦꯜꯁꯤꯗ ꯂꯩꯔꯤꯕ ꯃꯑꯣꯡꯁꯦ ꯍꯣꯏ ꯆꯨꯝꯃꯦ ꯇꯨꯃꯤꯟ ꯂꯩꯔꯗꯤ ꯌꯦꯡꯅꯤꯡꯗꯦ ꯑꯗꯨꯅ ꯃꯌꯥꯝ ꯅꯣꯛꯅꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯇꯧꯕꯤꯌꯣ ꯀꯔꯝꯕ ꯏꯟꯇꯔꯇꯦꯟꯃꯦꯟ ꯄꯥꯝꯃꯤ ꯃꯌꯥꯝꯅ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯇꯧꯖꯔꯛꯀꯦ ꯑꯩꯈꯣꯏꯅ ꯉꯥꯡꯉꯤꯕ ꯋꯥꯁꯤꯁꯨ ꯃꯌꯥꯝꯅ ꯀꯩꯝꯇ ꯁꯤꯗꯕ ꯑꯣꯏ ꯊꯥꯒꯠꯄ ꯑꯣꯏꯒꯦꯔꯥꯀꯣ ꯋꯥ ꯑꯝꯇ ꯍꯥꯏꯔꯛꯇ꯭ꯔꯗꯤ ꯑꯩꯈꯣꯏꯁꯨ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯅꯠꯇ꯭ꯔꯥ ꯅꯣꯏꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯑꯩꯈꯣꯏꯁꯨ ꯑꯃꯨꯛ ꯈꯨꯝꯃꯒ ꯃꯌꯥꯝꯁꯦ ꯅꯨꯡꯉꯥꯏꯅꯔꯤꯅꯦ ꯑꯗꯨꯅ ꯑꯗꯨꯝ ꯍꯪꯉꯛꯑꯣ ꯑꯗꯨꯝ ꯍꯥꯏꯕꯤꯌꯣ ꯄꯦꯟꯕꯁꯨ ꯄꯦꯟꯗꯕꯁꯨ ꯂꯩꯇꯥꯗꯔꯤ ꯑꯩꯈꯣꯏ ꯑꯍꯨꯝꯒꯤ ꯄꯨꯛꯅꯤꯡꯁꯦ ꯍꯣ ꯃꯣꯔꯣꯛ ꯆꯥꯔꯨꯕꯒꯤ ꯊꯥꯖꯤꯟꯁꯦ ꯕ꯭ꯔꯪ ꯕ꯭ꯔꯪ ꯁꯧꯒꯠꯂꯤ ꯃꯣꯏ ꯂꯥꯏ ꯌꯦꯡꯐꯝ ꯌꯥꯏꯅꯣ ꯃꯣꯏꯁꯨ ꯋꯥꯖꯔꯤꯅꯤ ꯀꯔꯤ ꯃꯇꯧ ꯀꯔꯝꯅ ꯈꯠꯁꯨ ꯈꯠꯅꯗꯅ ꯀꯥꯏꯅ ꯇꯧꯔꯤꯕ ꯑꯗꯣ ꯅꯨꯡꯉꯥꯏꯗꯧꯕ ꯑꯃ ꯍꯦꯛꯇ ꯌꯥꯏ ꯍꯣꯅꯤ ꯂꯤꯡꯖꯦꯟ ꯌꯦꯁ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯌꯦꯡꯕꯤꯔꯝꯕ ꯌꯥꯎꯔꯝꯒꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯇꯧꯖꯕꯁꯤꯗ ꯋꯥꯔꯧꯕꯤꯒꯅꯨꯀꯣ ꯃꯁꯤ ꯏꯟꯇꯔꯇꯦꯟꯃꯦꯟꯅꯤ ꯏꯆꯤꯁꯨ ꯃꯥꯏꯅ ꯏꯟꯇꯔꯇꯦꯟꯃꯦꯟꯅꯤ ꯃꯌꯥꯝꯅ ꯋꯥꯔꯧꯕꯤꯔꯣꯏ ꯇꯧꯖꯔꯛꯀꯦ ꯌꯥꯝ ꯐꯥꯎꯏ ꯃꯥꯏ ꯅꯨꯡꯉꯥꯏꯔꯣ ꯀꯥꯏ ꯈꯠꯁꯨ ꯈꯠꯅꯗꯅ ꯀꯔꯝ ꯀꯥꯏꯅ ꯇꯧꯔꯤꯕ ꯅꯪꯅ ꯀꯥꯏꯅꯔꯁꯤ ꯍꯥꯏꯔꯦ ꯍꯦꯛꯇ ꯀꯥꯏꯅꯒꯗ꯭ꯔꯣ ꯈꯠꯁꯨ ꯈꯠꯅꯗꯅ ꯀꯥꯏꯅꯁꯤ ꯍꯥꯏꯔꯗꯤ ꯈꯠꯅꯁꯦ ꯑꯗꯨ ꯅꯠꯇꯗꯤ ꯀꯔꯝ ꯀꯥꯏꯅ ꯇꯧꯔꯤ ꯅꯣꯛꯈꯥꯏꯔꯣ ꯅꯤꯡꯇꯦꯛ ꯃꯈꯩ ꯃꯤꯡꯗꯤ ꯁꯅꯥꯊꯣꯏ ꯁꯅꯥꯊꯣꯏ ꯅꯣꯛꯁꯜꯂꯦ ꯐꯩꯔꯒ ꯅꯣꯏ ꯆꯤꯟꯁꯤꯗꯤ ꯆꯤꯟꯁꯦ ꯈꯔ ꯇꯧꯕꯅꯦ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒꯤꯗꯃꯛꯇ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯕ ꯑꯗꯨꯒꯨꯝꯂꯕ ꯑꯩꯈꯣꯏꯒꯤ ꯆꯤꯟꯅꯤ ꯅꯥꯎꯃꯩꯗꯩ ꯇꯥꯗꯕꯅꯤꯅ ꯑꯩꯈꯣꯏꯅ ꯃꯤꯁꯤꯡꯁꯦ ꯀꯃꯥꯏꯅ ꯇꯥꯔꯤꯖꯥꯠꯅꯣ ꯑꯩ ꯑꯝꯇꯕꯨ ꯌꯦꯡꯅꯤꯡꯉꯦ ꯃꯄꯥꯟ ꯊꯣꯛꯑꯒ ꯅꯣꯏ ꯐꯣꯟ ꯑꯃꯗꯩ ꯅꯣꯏ ꯂꯥꯏꯐꯁꯦ ꯌꯦꯡꯁꯤꯔꯥ ꯈꯪꯗꯦ ꯑꯩꯈꯣꯏꯒꯤ ꯂꯥꯏꯐꯁꯦ ꯅꯣꯏꯅꯤ ꯉꯥꯡꯉꯛꯀꯦꯔꯥ ꯑꯩ ꯂꯥꯏꯚ ꯌꯦꯡꯉꯨꯒꯦ ꯍꯥꯏꯅ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦꯅ ꯍꯥꯏꯗꯤ ꯋꯥ ꯉꯥꯡꯉꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯆꯤꯟꯁꯦ ꯈꯛ ꯂꯦꯟꯁꯦ ꯃꯌꯥꯝꯁꯦ ꯆꯠꯇ꯭ꯔꯕꯣꯏ ꯅꯪꯁꯤꯀꯣ
이까이래. ไก่หน่อยไก่ 이까이래 이까이래. กระบายไก่เนาะ Kaino. Kita bagi Kin ka kay jahan ni mo kun tuloy. ชาวนี่ก็ยาวจะมาเลย Chào nhà rồi đi áo màu xí ya rồi đi xí rớt rồi đi. ไอ้เนี่ยเชมไปไอ้ยังไผ่เบอร์เนี่ยชาวนาแต่ Ai này ya hành được. ไอ้เนี่ยตุ้มเชมมาที่เดี๋ยวตุ้มไผ่เนี่ย Ê, mồ hôi mà lên. Nơi hôm lúc nhầm thìพอมันเนี่ยลูกไปกินมันจะเนี่ยไปห้องไหนแม่ลูกไปกินมีเนี่ยตัวเลยเดี๋ยวกูยังเนี่ยผิวไปจ้า ไปยาเนี่ยตอนทำกูเล็บไปยาเนี่ยตอนทำกู Chụp ít chuông thì quả. ชอบไปอะไรตอนนั้นกูฮิกันไปอะไรตอนนั้นกูงอไปอะไรตอนนั้นกูงอเลยดิฟุ้งงอเลย เงาดิเงาดิ มายาราสักวันผู้บีมายารา ไอ้ดิเงาดิเงาเร่เสียตาคือเอาบ่แม่ตามันนี่คัน มันจะไม่ได้ในสกิปนี้ใช่ไหม ไม่ใช่ดอกไอ้เนี่ยชอบปนเต้ชินเลยนะยำนานชอบปน พอนี่ลิงเจนชนะตัวหน่อยเอาห้องสองเราเราก็ไอ้สองเรา Quên không đi. ชาวเลยเนี่ยปลาตุ้งใน Sau đi là gì nè, quên không là luộc sân rồi. ชักชิงชูมันแต่เนี่ยเขามันจะสบายใจไม่มาชิงชิงสมีกับไอ้สองมัน เงาเลยไอ้เงาเอา Đúng cái mâm bàn này mà rất xinh diện. Bây giờ อันนั้นสองเนื้อก็คือก็ไม่มาชิงชูมันจะสองมันจะลงแต่ก็ไม่มาอันนั้นเนี่ย โอ้โอ้ สองเนื้อได้พี่เนี่ยอุตุเลยตุ่มด้วยกันได้เลย ไอ้เจอเนี่ยมี Mà mai con dân luộc thì nó có thể. ตัวตัวกันเนี่ยป้ามาดีมาทุ่มตะกอกฉันมี mình thâu giam ra chèn cái chút tao nghe đâu nha อ่ะยายยาย ok ok ไม่ไว้ Ngon mà làm ra bà. ไม่ไว้จงเจนแล้ว Ngon mà là ra bà. à tu cái này chính tao khổ loạn tôi tao cái tu cái này à tu câu à đa câu hai mươi câu khơi nó mà đâm đĩa khơi khơi lại với nên trẻ mẹ ông bạn gì nhỉ Hai cái zoom in rất là lại rồi. khơi khơi lại với nó băng đài mà Quên nhưng mà đó tôi em mà. khơi là phát ra khơi gì sao sao bún nè yam xin dây nó khăn ra bên mình nè bà ไล่ซินูตีกีทาบรนูมีได้บรนูตีกีทา thắng thắng gan thay Đúng kia Thai em đó là. กูในเนี่ยผมนึกจะซักโตตุ้มกันตุ้มโถ tụi mà cái gì tụi bây giờ đấy muốn làm cái gì đó là tụi bây giờ ตุ้มก็มึงคาจะสลัด Belap tu man da vida ko. Met tu magpaita. ơi chỉ là cái muốn các sát thân gì đi 진짜 싸우요 나 빨았거든요. 짜바가 나 반자라 님 진짜 Entro to le. tumba야 adre langanoy.ตุ้ม langano jadi คนตุ้ม 저 사지 알레로게 ชาวยาวเลยแกวันนี้คุยกับโบราณเสกุยเด้น้อยเอาผมเจ็บมันแหละตุ้มหน้า bro. Koy punna tumina de kautane. Noy ahongi marakta mau phatta bagi dalo amta tawro amta paksabre jage. Dindara. Hey! Sao thế này sao tay này? Baga sai to mara to doi bani de gudum de kapo. Gudum ne? Ta. Gudum ne ko akoy gudum ne taw em không ra. Ni ku ba kwai na ba je ko ku na bi ne ta ka ba ya niก็วันเดียวกันนี่มาสิ ไม่ละให้ก็นั่งนั่งคุณเอาอีกคำกี้ไอ้เนี่ยฮันจะมาคุณดูอีกคำ อะไรมันแม่ นายคนนี้มันมั้งงำเสด็จนุ้ยแม่จะทักก็ได้งำเสด็จในยุ่งปังรู้สึกอะไรสิเลยในเลยเกี่ย Thịt lói. อีมึงสิดาไอ้ยังไม่ไหลเสร็จด้วยเนี่ยมีได้ด้วยเนี่ยอุปราโรงงานมันก็ซากับจากะมีได้หรือที่ไอ้파르스เนี่ยเสียนใจนั่นเนี่ยปุโตกันเนี่ยไอ้มึงเสียสลายดิบังคับอ่ะถ้าบังคับแล้วสุบกินแต่มักแต่เนี่ยอันนี้ปายามเนี่ยปกท่านอะไรกันนุก็มันยี่ห้อยาวจุบดิเนี่ยเซลกิจุกสิเนี่ยเซลยาวจุบดิเนี่ยนั่งกิทับกตัวนั้นก็จะเส้นน่ะปนเตไอ้ดิเนี่ยเซลไปบันนี้มินได้มันยังโทษกันเนี่ยทำมาเสียอีกครั้งอ่ะไปเบี้ยมาไม่เอามันยี่ห้อเขาไม่เอาบลูคนนี้เนี่ยมันยี่ห้อ Manihar hange manihar. มาเลยคนนี้เส แพง ไม่มุกหรอวะ ไม่มึงจะมาเลยนะ Mai mo pa sa kharap ha ma. ไม่มันเป็นจะเป็นอะไร Ado yo yang mui hai ba. Ado na yang musal. มาเล่นสุดตัว Sino kharap? ใครจะแบบนี้นะยังไงเนี่ยเดี๋ยว Tu. Yung ko mai sa. Mam kami biro sum nung nga ka dore. Sino pa?
high school life high school life nupa kaya koirakke haro ꯑꯗꯨꯒꯨꯝꯕꯁꯤꯡ ꯊꯤꯉꯝꯃꯅꯤ nupadi koinarake nupadi pura pusnare ꯍꯦꯃ ꯀꯨꯃꯥꯔ sum kaujari kaisu kaiba leite ming tholise kaunabagani leite ni namak ꯑꯩꯈꯣꯏꯅ ꯃꯤꯡ ꯍꯥꯏꯖꯩꯕꯗꯤ ꯀꯧꯔꯛꯅꯕꯅꯦ ꯀꯧꯕꯤꯔꯛꯅꯕꯅꯤ ꯃꯤꯡꯗꯣ ꯊꯝꯖꯟꯅꯕ ꯎꯄꯨ ꯃꯅꯨꯡꯗ ꯁꯣꯜꯂꯒ ꯊꯝꯅꯕ ꯅꯠꯇꯦ ꯃꯤꯡꯁꯦ ꯑꯩꯈꯣꯏ ꯃꯤꯡ ꯊꯣꯟꯖꯔꯤꯕꯁꯤꯁꯨ ꯄꯥꯛꯁꯤꯗ ꯄꯩꯁꯥ ꯑꯃꯗ ꯍꯥꯞꯅꯕ ꯅꯠꯆꯗꯦ ꯀꯧꯕꯅꯦ मेरा नाम का हदिस करनी मेरा ꯃꯃꯥꯅꯦ थारत सुबह sai halane ꯂꯥꯁꯇ ꯄꯨꯂꯞ ꯃꯨꯊꯠꯇꯣꯏꯅꯦ ꯃꯣꯏꯁꯦ muthalaura yang kan ni ngombang jai kya ga sunarage sevini noi oh my goodness mistake Piras. लाइफ से वही थेंगे मैम लोसलगे पुंजे तरागे तांग लाक लोसलगे मैम गुड नाइट ngasiगidi मैम पुनम काइनरसी मतंग स्वाइदा गुड नाइट मैम जो अथीब थबि मैम से बिबिरे थैंक यू तुम्बा यादब साइकिलिस्ट डॉक्टर स्टैंड हाइबिरे इसामक्सु डॉक्टर